अपना करो अपना चलो। Tunggu ya, tunggu. Oke? Tunggu. तुम्हारी इज्जत সকলে তোমারই চাই জানে আপনার Bener kan apa? Kan apa? Hah? Kari kacai ba? Ah. Apa sari? Ba ba đi cho nó sáng lại. Nó kari kacai no? Nó kari kacai ba?
Cái gì kìa? Đừng tin tưởng gì vậy? Hmm. Xin ca cái gì kìa? Qua nhau được. Ano tumo? Kule tumhare icha. अरे केक मोड नीचे ना नीचे केक मोड पूरा चक चार वो नीचे चार है ngasi बर्थडे चलू अब बर्थडे दा चाला यार नीचे कहीं जान चाहे like done thank you जी 이제기 엘비다 락때 락암되는 하나 이슈 그래 이제 이제 그래 이두마담다 윰다 뚫어야 봐 군다 어떤 이슈 그래 그래 비지 오이루래 두르기 이제기 엘비 라이도 강이야 봐 짱우래 짱가가 숨 그래 코멘트 오람들에 라이크 더러마가 숨 라이 사우누고 이제 락때 아니나 अदुदी आउबा मथल रमनी अदुदी चे करे बेंगोली की करे बर्थडे नीचे मोदी करे nga sa करे तौरम याबा इमानबा तुम चलो इबा ngasi बर्थडे दा इनवाइट तौरो इबा ब्रो गुवाहाटी दा हलक लक अबो हंद्री चे मंडे दा रिटर्न हो रही चोई कहीं जंग सागे इसे सेकंड पार्ट की करे वीडियो थांगा तरी तो करी नो एंगिंग बना लो रे तुम्हारे साउथ ब्रो करीगी साउदिनो इशू याम लाकपा नमदे इचे अदुनी चे इचे साउनो इचे साउदे इचे दा कईदमतनो लोगी मतम दा सुम लाकपा हाई तारा इशू करा जुम दा लाकपा इने दुगी दमता खरा बिजी होय रे नमदे करे लाकपा नमदे होय चे कहीं यारो वारो देते हैं इचे ना सोंदो वारो इशू इचे दा लाकपा कम जाए ना वारो वीडियो सेकेंड लाकनी ngairamo iche ngairamo kuide ngai ngai di sih lakte video sih
ꯉꯁꯤꯅ ꯏꯆꯦ ꯑꯩꯒꯤ ꯂꯥꯁ ꯑꯦꯜ ꯕꯤ ꯑꯣꯏꯇꯥꯔꯦ, ꯃꯊꯪꯗꯒꯤ ꯑꯦꯜ ꯕꯤꯁꯨ ꯇꯧꯔꯔꯣꯏ, ꯑꯦꯜ ꯕꯤꯗꯁꯨ ꯂꯥꯛꯄ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯏꯆꯦ, ꯂꯥꯛꯑꯔꯣꯏ ꯑꯦꯜ ꯕꯤꯗꯁꯨ. ꯅꯣꯏ ꯈꯨꯟꯗꯣ ꯕꯦꯡꯒꯨꯂꯤꯁꯨ ꯇꯥꯕ꯭ꯔꯣ? ꯏꯆꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯄꯊꯥꯒꯥꯟꯗꯤ ꯍꯥꯏꯇꯥꯔꯦ, ꯄꯊꯥꯒꯥꯟꯗꯤ ꯇꯥꯎꯟꯗ ꯂꯩ. ꯑꯗꯨꯒ ꯑꯩꯒꯤ ꯄꯊꯥꯒꯥꯟꯗꯤ ꯇꯥꯎꯟꯗꯒꯤ ꯈꯨꯟ ꯂꯩꯌꯦꯕ, ꯀꯗꯥꯏ ꯔꯥꯖꯕꯥꯔꯤ ꯂꯩꯔꯦ, ꯂꯥꯏꯁꯒꯨꯝ ꯂꯩꯔꯦ, ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯈꯨꯟ ꯂꯩꯔꯦ. ꯑꯗꯨꯃꯥꯏꯅ ꯄꯊꯥꯒꯥꯟꯗꯤ ꯇꯥꯎꯟꯗꯅꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ. ꯕꯦꯡꯒꯨꯂꯤꯒ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯄꯤꯛꯏ, ꯀꯗꯥꯏ ꯀ꯭ꯂꯥꯁ 1ꯗꯒꯤ ꯁꯨꯝ ꯕꯦꯡꯒꯨꯂꯤꯒ ꯑꯗꯨꯝ ꯇꯤꯟꯅ ꯂꯥꯛꯑꯕꯅꯤ ꯏꯆꯦ. ꯁꯨꯝ ꯁꯤꯀꯔ ꯁꯨꯝ ꯂꯩꯔꯦ. ꯌꯨꯝꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏ, ꯈꯔ ꯂꯥꯞꯄꯦꯕ, ꯄꯊꯥꯒꯥꯟꯗꯤ ꯇꯥꯎꯟꯗꯤ ꯈꯔ ꯂꯥꯞꯄꯤ. ꯁꯤꯒ ꯕꯦꯡꯒꯨꯂꯤ ꯃꯌꯥꯡ ꯂꯣꯏ ꯇꯥꯏꯁꯦ ꯁꯤꯒ. ꯀꯔꯤ ꯇꯧꯔꯒꯦ ꯕ꯭ꯔꯣ, ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯔꯤꯁꯦ ꯀꯣ? ꯈꯪꯗꯦ ꯏꯆꯦ, ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ. ꯑꯩꯅ ꯃꯌꯥꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯂꯥꯁꯇ ꯐꯠꯇꯕ ꯇꯥꯏ. ꯏꯆꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯁꯥꯕ꯭ꯔꯣ ꯑꯗꯨꯒ ꯏꯆꯦ? ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯄꯨꯡ ꯕꯥꯔꯣ. ꯁꯥꯎꯅꯕ꯭ꯔꯣ, ꯃꯁꯛ ꯈꯪꯗꯕ ꯃꯤꯗꯨꯗ ꯈꯪꯖꯜꯂꯨ, ꯑꯩꯈꯣꯏꯗꯁꯨꯅꯤ ꯀꯅꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯦ, ꯑꯩꯈꯣꯏꯗꯁꯨ ꯀꯅꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯦ. ꯑꯗꯨꯅ ꯏꯆꯦ ꯑꯩ ꯁꯥꯎꯗꯦꯗ, ꯑꯩ ꯁꯥꯎꯕꯁꯨ ꯍꯩꯁꯨ ꯍꯩꯇꯦ. ꯉꯁꯤ ꯐꯥꯎꯕ ꯏꯆꯦ ꯀꯦꯡꯃꯣꯔ ꯏꯆꯦ ꯍꯣꯏꯗ ꯀꯅꯥꯝꯇ ꯁꯥꯎꯕ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕꯗꯤ. ꯉꯁꯤ ꯐꯥꯎꯕ ꯁꯥꯎꯕꯁꯨ ꯂꯩꯇꯦ, ꯁꯥꯎꯁꯨ ꯁꯥꯎꯗꯦ. ꯁꯨꯝ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯦꯗ ꯏꯆꯦ. ꯑꯩ ꯁꯥꯎꯕ ꯉꯁꯤꯐꯥꯎ ꯁꯥꯎꯕ ꯎꯔꯣꯏ ꯏꯆꯦ ꯑꯩꯅ ꯁꯥꯎꯕ. ꯉꯁꯤꯐꯥꯎꯕ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕꯗꯒꯤ ꯁꯥꯎꯕꯁꯨ ꯎꯔꯝꯃꯣꯏ ꯉꯁꯤꯐꯥꯎꯕ. ꯆꯤꯛꯀꯦꯟ ꯊꯣꯡꯕꯗꯤ ꯏꯌꯥꯝꯕꯒ ꯑꯗꯨꯗꯒꯤ ꯏꯕꯦꯝꯃꯒ ꯆꯤꯛꯀꯦꯟ ꯆꯥꯗꯦ ꯍꯥꯏꯗꯨꯗꯤ. ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯆꯥꯏ ꯍꯥꯏꯌꯦ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ. ꯁꯥꯎꯅꯕ꯭ꯔꯣ, ꯃꯁꯛ ꯈꯪꯗꯕ ꯃꯤꯗꯨꯗ ꯈꯟꯖꯤꯜꯂꯨ, ꯑꯩꯈꯣꯏꯗꯁꯨ. ꯕ꯭ꯔꯣꯁꯦ ꯉꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ. ꯏꯆꯦ ꯁꯥꯎꯗꯦꯍꯦ.
ꯁꯥꯎꯗꯦ ꯁꯨꯝ ꯉꯥꯛꯇꯪ ꯂꯩꯔ ꯐꯒ꯭ꯔꯅꯤꯗ ꯑꯩꯁꯦ ꯁꯥꯎꯕꯒ ꯑꯩ ꯊꯃꯣꯏꯗꯣ ꯁꯥꯎ ꯊꯝꯗꯦ ꯑꯩ ꯆꯥꯛ ꯆꯥꯗꯔꯤ ꯊꯦꯡꯉꯤꯅꯦ ꯏꯆꯦ ꯄꯨꯡ 12 ꯇꯥꯔꯦ ꯏꯌꯥꯝꯕꯔ ꯏꯆꯦꯔ ꯈꯪꯗ꯭ꯔꯤꯅꯤꯕꯨ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯟꯁꯦ ꯂꯣꯏꯕꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗ ꯃꯅꯤꯄꯨꯔ ꯂꯥꯟ ꯂꯣꯏꯗꯕꯁꯤꯗ ꯋꯥꯔꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄ ꯉꯝꯗꯔꯦ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯔꯦ ꯂꯣꯏ ꯆꯦꯅꯦꯜꯒ ꯂꯣꯏ ꯗꯥꯎꯟ ꯇꯥꯔꯦ ꯏꯆꯦꯅꯤ ꯍꯥꯏ ꯏꯆꯦꯗꯤ ꯉꯁꯤ ꯀꯔꯤ ꯑꯦꯜꯕꯤ ꯊꯥꯕꯩ ꯀꯔꯤ ꯗꯦ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯀꯔꯤ ꯅꯣꯡꯃ ꯃꯇꯨꯡꯗ ꯊꯥꯕꯅꯤꯅꯦ ꯉꯁꯤ ꯏꯆꯦꯒꯤ ꯑꯦꯜꯕꯤ ꯊꯥꯗ ꯃꯥꯜꯂꯦꯅꯦ ꯊꯥꯗꯦ ꯉꯁꯤ ꯑꯣ ꯉꯔꯥꯡ ꯊꯥꯔꯝꯃꯅꯤꯅꯦ ꯏꯆꯦ ꯉꯔꯥꯡꯅꯤ ꯊꯥꯔꯝꯃꯤꯗꯣ ꯑꯩ ꯉꯔꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯉꯔꯥꯡ Manhun आई एल्बित manhun आई Mungkin ada lewat itu. Bro kusum kaide lakrusu matam punada support ni kamu. Hoi iche iche da matam bunga support to ichi dina je. Aina kaya binod ka iga is binod to su kaya jam miss nore. Ako na LB to ingai de iche LB to ingai de umai. Pung mai di phambo pung ni pan pham ni che. Adu matam na nungai gida iche. Yang balai kya क्यों asini है क्यों नाई আমার এলবুগো পচে গেছে পুম্বাও করছে kari no isu khara ta ke kari wari no ichi yama kari mo ai lei ti da
ꯃꯤꯅ ꯈꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗ ꯈꯪꯅꯁꯤ ꯑꯩꯁ ꯏꯆꯦ ꯑꯗꯨꯅꯦ ꯏꯆꯦ ꯑꯩꯗꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯚꯤꯗꯤꯑꯣ ꯉꯥꯏꯔꯤꯅꯤ ꯏꯆꯦ ꯁꯦꯀꯦꯟ ꯄꯥꯔꯠ ꯚꯤꯗꯤꯑꯣꯗꯣ ꯄꯥꯔꯠ ꯋꯥꯟ ꯚꯤꯗꯤꯑꯣꯗꯤ ꯁꯨꯝ ꯐ꯭ꯂꯥꯏꯠꯇ ꯂꯣꯏꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯥꯔꯖꯦ ꯇꯥꯏꯃꯤꯡꯁꯤꯅꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯥꯔꯖꯦ ꯑꯁꯀꯤ ꯒꯣꯔꯣꯝ ꯑꯥꯔꯖꯦ ꯑꯁꯀꯤ ꯒꯣꯔꯣꯝ ꯀꯥꯏꯗꯩꯅꯣ ꯏꯌꯥꯝꯕ ꯒꯣꯔꯣꯝꯒ ꯇꯧ ꯍꯩꯇꯦꯗ ꯑꯩꯕꯨ ꯏꯆꯦ ꯑꯩ ꯒꯣꯔꯣꯝꯒ ꯍꯩꯇꯦ ꯇꯧꯕ ꯒꯣꯔꯣꯝ ꯇꯧꯔ ꯀꯔꯤ ꯀꯥꯟꯅꯒꯦ ꯌꯨꯇꯨꯕꯇ ꯒꯣꯔꯣꯝ ꯇꯧꯔ ꯀꯥꯟꯅꯗꯦ ꯀꯔꯤꯝ ꯐ꯭ꯂꯥꯏꯠꯇꯒꯤ ꯀꯨꯝꯊꯕꯒ ꯑꯥꯔꯖꯦꯅꯤ ꯎꯅꯗꯣꯏꯁꯦ ꯐ꯭ꯂꯥꯏꯠꯇꯤ ꯀꯨꯝꯊꯔꯒ ꯑꯥꯔꯖꯦꯅꯤ ꯎꯅꯗꯣꯏꯁꯦ ꯏꯌꯥꯝꯕ ꯑꯩꯅꯦ ꯍꯥꯟꯅ ꯏꯁꯇꯦꯁꯟꯗ ꯂꯩꯔꯝꯃꯤꯗꯣ ꯏꯌꯥꯝꯕ ꯀꯁꯥꯔꯗ ꯀꯔꯤ ꯚꯤꯗꯤꯑꯣꯒ ꯁꯨꯠ ꯇꯧꯔꯛꯇ꯭ꯔꯣ ꯀꯁꯥꯔꯗ ꯂꯩꯔꯨꯏꯗꯣ ꯈꯔꯅꯤ ꯑꯟꯖꯂꯤ ꯏꯆꯦ ꯂꯥꯛꯏꯅꯤ ꯊꯦꯡꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯕꯥꯔꯣ ꯗꯁ ꯍꯥꯏ ꯏꯆꯦ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯟꯗꯦꯗꯗꯤ ꯍꯥꯞꯄꯒ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯟꯗꯦꯗ ꯍꯥꯄꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯏꯌꯥꯝꯕ ꯃꯟꯗꯦꯗ ꯍꯥꯞꯄꯛꯑꯣ ꯂꯥꯏꯛ ꯗꯟ ꯑꯟꯖꯂꯤꯁꯤꯅ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤꯕꯗ ꯄꯣꯊꯥꯐꯝ ꯈꯨꯔꯨꯝꯖꯔꯤ ꯄꯣꯊꯥꯐꯝꯗ ꯑꯃ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯤ ꯄꯣꯊꯥꯐꯝꯗ ꯑꯃ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯤ ꯑꯠꯆꯥ ꯑꯥꯗ ꯆꯥꯛ ꯆꯥꯕꯒꯤ ꯀꯗꯥꯏꯗ ꯆꯥꯛ ꯆꯥꯗꯕꯒꯤ ꯆꯥ ꯊꯛꯈꯤꯀꯣ ꯑꯥꯔꯖꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯆꯥꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤꯕ ꯑꯟꯖꯂꯤ ꯍꯥꯏꯅ ꯄꯣꯊꯥꯐꯝ ꯍꯥꯏ ꯑꯗꯨꯒ ꯀꯦꯛ ꯃꯣꯏꯆꯅ ꯑꯥꯔꯖꯦ ꯆꯥꯛ ꯆꯥꯗꯕꯒꯤ ꯆꯥ ꯊꯛꯈꯤꯒꯦꯀꯣ ꯀꯩꯅꯣ ꯏꯆꯦ ꯁꯨꯛ ꯊꯦꯡꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯄꯨ ꯆꯥ ꯊꯛꯇꯣꯏꯔꯣ ꯍꯧꯖꯤꯛꯄꯨ ꯂꯥꯏꯛ ꯗꯦꯟ ꯕ꯭ꯔꯣ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯆꯦ ꯀꯦꯛ ꯃꯣꯠ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯁꯤꯅ ꯇꯅꯨ ꯂꯞ ꯑꯗꯨꯒ ꯇꯅꯨꯖꯟꯇꯥ ꯄꯣꯊꯥꯐꯝ ꯈꯨꯔꯨꯝꯖꯔꯤ ꯑꯖꯦ ꯈꯤꯇ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯉꯁꯤꯗꯤ ꯀꯗꯥꯏ ꯕꯥꯔꯗꯦ ꯆꯠꯂꯨꯔꯦ ꯕꯥꯔꯗꯦ ꯆꯥ ꯂꯥꯛꯑꯦ ꯆꯤꯀꯦꯟ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯃꯊꯦꯜ ꯕꯦꯡꯒꯨꯂꯤꯒꯤ ꯃꯊꯦꯜ ꯈꯔ ꯆꯥꯔꯦ ꯍꯋꯥꯏꯒ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯕꯣꯔꯥ ꯀꯔꯤ ꯀꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯑꯟꯖꯂꯤꯁꯤꯅ ꯀꯔꯤ ꯕ꯭ꯔꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯉꯁꯤ ꯆꯤꯛꯀꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯕꯥꯔꯗꯦꯗ ꯑꯥꯔꯖꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯦꯜ ꯕꯤ ꯊꯥꯕ ꯏꯆꯦ ꯌꯥꯝ 24 ꯃꯤꯅꯤꯠꯇ ꯐꯥꯔꯤ ꯑꯗꯨꯒ ꯀꯦꯃꯣꯖꯤ ꯑꯟꯖꯂꯤ ꯁꯤꯁꯇꯔ ꯂꯞ ꯏꯃꯣꯖꯤ ꯏꯆꯦ ꯑꯟꯖꯂꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯇꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯥꯔꯅꯤ ꯑꯩ ꯈꯪꯉꯤ ꯑꯩ ꯈꯪꯉꯤꯌꯦ ꯆꯥꯔꯅꯤ ꯑꯩ ꯈꯪꯉꯤꯌꯦ ꯀꯩ ꯍꯥꯏꯅꯣ ꯏꯆꯦ ꯇꯅꯨꯁꯤꯅ ꯆꯥꯔꯅꯤ ꯑꯩ ꯈꯪꯉꯤꯌꯦ ꯃꯌꯥꯟ ꯆꯥꯏꯌꯦ ꯉꯁꯤ ꯕꯥꯔꯗꯦ ꯆꯠꯂꯨꯕ ꯏꯆꯦ ꯉꯁꯤ ꯕꯥꯔꯗꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯨꯒ ꯑꯥꯗ ꯆꯥ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯇꯅꯨꯖꯅ ꯆꯦ ꯀꯦꯛ ꯃꯣꯠ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯏꯆꯦ ꯇꯅꯨꯅ ꯀꯔꯤꯝꯇꯥ ꯄꯣꯊꯥꯐꯝ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯤꯛꯀꯦꯟ ꯊꯣꯡꯉꯤ ꯍꯥꯏꯕꯅꯤ ꯏꯆꯦ ꯇꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ
हाय तनु सिस्टर है, मुझे केक बनना है। तनु ऐशू चिकन थोंगबा चाय है। दावता मैं इचे केक मोर से मसक उदरी है। दावता मैं इचे केक मोर से मसक उदरी। इचे केक मोर की एलबी दा यंगो एलबी दा तनु इचे एलबी दा मसक उनी याम फजाबनी ऐदी रियल दा उरे तनु जे ओ दा पता फम है। ओ केक मुर्गी वीडियो दसु लाइव दसु लेबनी है नो करे। फजाबनी दा याम बदी फजाबनी इचे केक मोर तो तब तांगा दुगगी इसे केक मोर का माना दबने दुगई तनु चना चे प्लीज सपोर्ट तो बुराऊ बाय खुरम दे दुगई पथा हमने यार जे ना मैं याची करे इबाई दा करे याम बदा हाय बदो इबाई याम बा फाउरे इचे केक मोर फजाबनी मसक दुगई अंजनी चना आरजे ब्रो है नो करे दुगई दा पथा फो मैला नो करे तप्तानी तप्ता पथा फम हाय बसे तप्तानी इंगोंदा दा पत करे इंगोंदा दा पथा फम सु सपोर्ट तो बिदे को आई पता आरजे अइना हेली खल खंगली सिदाय याम बा हेंदे इचेना हिनबनी इबे मसक रे इचे मान बनी मसक तो दुगई इचे अंजनी ना करे आई नो करे दुगई तनी आरजे पूजा फीका है इसे पूजा वाली नहीं करे अक्टूबर दो के नो पूजा से कोई यहाँ बना कब करे ट्रेन लाए मैम ट्रेन की मखनता सी मैम ट्रेन ऐसे ट्रेन तो कोई के मुझे ना आरजे ओरिजिनल का वीडियो का खेलना बुरो खेलना देते छे यम फजैदा जब माने फजै यम दुगा तनवी चना आरजे यो आइना सिंग पूजा की फी ब्लू कलर दो हाइबा ब्लू कलर दो पूजा दा पी चे दुगा पता हो यमना खेलना दे आए इसे तनु ना करे अंजलि ना कोरे नहीं ले आए मैंने या भाई मसम दू रबो तप्ता मान में तप्ता नुक्सी benang कायदलिंगी गई चे तनु ना करे चे अंजलि ना करे तनु आई ले आए Sigma की यूना फर्स्ट क्लास नी असे बाय अंजलि दा पीरागा कप्पे भाई भाई मैं इचे तनु कना दक रहे गिफ्ट तो गया नो गिफ्ट तो गया दी पीरा के ब्लू करीम काय दे अंजलि आरजे इंगोंदा नुंसी दे हाय उमी मा इचे तनु ओला कोयो ना रे आमी कानबो এখন
ꯄꯤꯔꯛꯀꯅꯨ ꯌꯥꯔꯦ ꯍꯥꯏ ꯏꯆꯦ ꯇꯅꯨ ꯁꯥꯎꯈ꯭ꯔꯦ ꯏꯆꯦ ꯇꯅꯨ ꯁꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯏꯆꯦ ꯇꯅꯨꯗ ꯀꯔꯦ ꯍꯥꯏ ꯊꯦꯝꯃꯨ ꯊꯦꯝꯃꯨ ꯁꯥꯎꯈ꯭ꯔꯦ ꯆꯦ ꯆꯥ ꯂꯣꯜꯂꯦ ꯀꯣꯏ ꯌꯥꯏ ꯆꯥ ꯄꯤꯊꯣꯛ ꯈꯔ ꯏꯪꯍꯜꯂꯨ ꯈꯔ ꯏꯆꯦ ꯇꯅꯨꯁꯦ ꯁꯥꯎꯈ꯭ꯔꯦ ꯁꯨꯝ ꯄꯨꯖꯥ ꯐꯤ ꯑꯃꯗ ꯄꯤꯔꯒ ꯑꯃꯗ ꯄꯤꯗꯅ ꯏꯆꯦ ꯑꯗꯨꯅ ꯁꯤꯗ ꯃꯃꯥꯡ ꯃꯃꯥꯡ ꯆꯍꯤꯗ ꯀꯗꯥꯏ ꯄꯨꯖꯥꯒꯤ ꯄꯤꯕꯅꯦ ꯑꯟꯖꯂꯤꯁꯤꯗ ꯑꯗꯨꯒꯤ ꯕ꯭ꯂꯨ ꯂꯩꯔꯤꯁꯤꯅꯦ ꯍꯧꯖꯤꯛ ꯃꯊꯪꯗ ꯏꯆꯦ ꯑꯣꯏꯅ ꯑꯩꯅ ꯀꯗꯥꯏ ꯒꯤꯐ ꯄꯤꯔꯒꯦ ꯄꯨꯖꯥꯒꯤ ꯆꯦ ꯑꯩ ꯀꯞꯄꯦ ꯅꯣ ꯅꯣ ꯑꯩ ꯏꯆꯦ ꯇꯅꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯔꯛꯇꯦꯅꯦ ꯏꯆꯦ ꯇꯅꯨ ꯆꯦ ꯑꯩ ꯆꯥꯒ ꯊꯛꯂꯔꯣꯏ ꯅꯣ ꯅꯣ ꯍꯥꯏꯔꯦ माइंड फ्रेश करो इच्चे तनु आरजे मी नाई मी तरुक लेनी इच्चे आरजे पिन लाखी रोइद्रो इच्चे करे यंबा करे पिन सप्ताह ani भारे नेक्स्ट वीक ता वीडियो हापक्कनी वीडियो सेमक्कनी पिन लाक्पै वीडियो सेमक्कनी आरजे हैप्पी बर्थडे टू यू इच्चे की बर्थडे नतीनी पोथापा मियामना कराइबा कांग्रेचुलेशन हाइरा कनो माइसे करे आरजे चुप है आरजे ब्रो पिन ओ होई इच्चे पिन अप्लाई तौग्रे लानी खरानी मतुंगदा कांग्रेचुलेशन थैंक यू यंबा भाई इच्चे तनु अंजलि नो करे जो कोई सारे अवाबगी करी याय अवाबगी हाइदराने कनी मित्रों अवाबगी लमन फंगबा हाइसे सी ओइबा खंदे आजे ब्रो कांग्रेचुलेशन गॉड ब्लेस यू थैंक यू इच्चे के मर्जन आजे कांग्रेचुलेशन हाइरे इच्चे की वीडियो सेमक्कनी पिन लाक्पै वीडियो सेमक्कनी आरजे हैप्पी बर्थडे है इच्चे की हैप्पी बर्थडे नतीनी कइनो नीचे नौंदा हैप्पी बर्थडे गाइसे तनु इच्चे अंजलि नो करे अंजलि इच्चे न करे तनु इच्चे तनु से करे करी हिजांग चाइनो हाइरक्तेनी बरबर दोरो ngरंग न बरबर बर तौरे आइदो आजे यू नंगी पिन की बर्थडे अच्छा पिन की लागा इच्चे दुगा हाइरक्के यादरे पुक आजे आजे आवामन हाइबनी आवामन हाइ इच्चे आवामन की करे हाइ फंगदुई हाइसे तारे इच्चे ए नहान पिन नहान करे कहीं था अमा मखाई वीडियो सेमदना सुम लेगरे वीडियो सेमदरे कहीं तौदरे सुम चैनल ता लेगरे अदु मतमदा डॉलर अकुम फारमनी खाजम था अमा मखाई वीडियो लेतरे कहीं लेतरे चैनल सुम ता लेगरे चित्र अंजलि ये लव यू है अंजलि कहाँ है इच्चे इसे मतम लाकनी दा केक मोन इच्चे मतम लाकनी इच्चे इसे
ꯑꯦꯟꯖꯂꯤꯁꯤꯅ ꯑꯣꯟ ꯍꯥꯏꯔꯦ ꯑꯩꯒꯤ ꯃꯇꯝꯗ ꯑꯩꯅ ꯏꯁꯥꯅ ꯀꯔꯤ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯈꯪꯗꯦꯕ ꯑꯩꯅ ꯏꯁꯥꯅ ꯃꯣꯅꯤꯇꯥꯏꯁ ꯏꯁꯥꯅ ꯇꯧꯔ ꯏꯁꯥꯅ ꯇꯧꯔꯒ ꯏꯁꯥꯅ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯅꯤ ꯀꯅꯥꯝꯇꯁꯨ ꯍꯪꯗꯦ ꯑꯗꯨ ꯃꯇꯝꯗ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯆꯦꯅꯦꯜꯗꯨ ꯁꯨꯝ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯈꯔꯦ ꯑꯗꯨ ꯏꯁꯇ꯭ꯔꯒꯜ ꯑꯗꯨ ꯇꯧꯕ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯄꯤꯟ ꯂꯥꯛꯄ ꯄꯤꯟ ꯏꯁꯥꯅ ꯀꯔꯤ ꯍꯥꯏ ꯂꯣꯏ ꯌꯦꯡꯉ ꯈꯣꯠꯂꯒ ꯇꯧꯕ ꯑꯗꯨꯒ ꯏꯌꯥꯝꯕꯗ ꯅꯍꯥꯟ ꯑꯩꯅ ꯍꯪꯗ꯭ꯔꯅꯤ ꯏꯌꯥꯝꯕꯗ ꯀꯔꯤ ꯍꯥꯏ ꯀꯣꯄꯤꯔꯥꯏꯠꯀꯤꯗꯣ ꯑꯗꯨꯅ ꯏꯌꯥꯝꯕ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯀꯔꯤ ꯍꯥꯏ ꯏꯌꯥꯝꯕ ꯅꯉꯣꯟꯗ ꯀꯣꯄꯤꯔꯥꯏꯠ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕꯗꯣ ꯑꯗꯨ ꯀ꯭ꯔꯦꯗꯤꯠꯇꯤ ꯏꯌꯥꯝꯕꯗꯒꯤ ꯐꯪꯉꯦ ꯈꯪꯗꯕꯗꯤ ꯏꯌꯥꯝꯕꯗ ꯍꯪꯕꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯈꯪꯉꯦ ꯀꯣꯄꯤꯔꯥꯏꯠꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯄ ꯌꯥꯏ ꯀꯩ ꯇꯧꯕ ꯌꯥꯏ ꯕ꯭ꯔꯣ ꯑꯩꯒꯤ ꯕ꯭ꯂꯨ ꯂꯧꯔꯣ ꯍꯥꯏ ꯏꯆꯦ ꯂꯧꯔꯣꯏꯗ ꯂꯩꯁꯅꯨꯗ ꯀꯩꯗꯧꯗꯒꯦ ꯕ꯭ꯂꯨ ꯂꯧꯔꯁꯨ ꯏꯆꯦ ꯀꯩꯒꯨꯝꯕ ꯕ꯭ꯔꯣ ꯑꯩꯒꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯏꯆꯦ ꯁꯣꯃꯣꯏ ꯑꯩꯕꯨ ꯁꯐꯔ ꯀ ꯐꯜ ꯃꯤठꯥ ꯍꯣꯇꯥ ꯍꯦ ꯑꯗꯨꯒ ꯇꯅꯨꯖꯅ ꯑꯟꯖꯂꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯥꯔꯖꯦꯁꯦ ꯀꯩꯁꯨꯝ ꯄꯤꯖꯗꯦ कंजूस घर पे मेहमान आया है तो खिला खुशी तो खिला दे कहीं अच्छे तनु इसे तनु लाओ गाड़ी लागा करे फतना करे वेलकम तौजगे ꯑꯩꯈꯣꯏ ꯑꯟꯖꯂꯤꯁꯤꯅ ꯀꯔꯤꯕ ꯑꯩꯁꯨ ꯋꯥꯏꯠ ꯑꯣꯏꯔꯒꯦ ꯌꯥꯏ ꯂꯩꯕꯗ ꯑꯩꯁꯦ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯑꯟꯖꯂꯤ ꯄꯤꯒꯣ ꯍꯥꯏ ꯇꯅꯨ ꯏꯆꯦꯅ ꯑꯟꯖꯂꯤ ꯍꯥꯏꯅꯣꯗꯨꯒꯁꯦ ꯂꯧꯒꯅꯨ ꯍꯥꯏ ꯂꯧꯔꯣꯏ ꯏꯆꯦ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯑꯟꯖꯂꯤ ꯍꯥꯏꯅꯣꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯅꯨ ꯏꯆꯦꯅ ꯑꯜꯖꯕ꯭ꯔꯣ ꯑꯩꯒꯤ ꯄꯤꯟ ꯏꯆꯦꯒꯤ ꯄꯤꯟ ꯂꯥꯛꯀꯅꯤꯗ ꯈꯔ ꯋꯥꯕ ꯇꯥꯕ ꯑꯗꯨꯒꯤ ꯑꯥꯔꯖꯦꯕꯒꯤ ꯄꯤ ꯑꯗꯨꯒ ꯑꯦꯝ ꯑꯦꯁꯤꯅ ꯂꯥꯏꯛ ꯗꯥꯟ ꯑꯗꯨꯒ ꯇꯅꯨꯆꯅ ꯑꯥꯔꯖꯦ ꯅꯣ ꯑꯗꯨꯒ ꯇꯅꯨꯆꯅ ꯅꯣꯈꯔꯦ ꯏꯆꯦ ꯃꯇꯝ ꯂꯥꯛꯀꯅꯤ ꯂꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯌꯨꯇꯨꯕꯇ ꯈꯔ ꯊꯕꯛ ꯇꯧꯕ ꯇꯥꯕ ꯃꯇꯝ ꯄꯤ ꯇꯥꯕ ꯌꯨꯇꯨꯕ ꯍꯥꯏꯁꯦ ꯁꯤꯁꯨ ꯀꯔꯤ ꯑꯩꯈꯣꯏꯁꯨ ꯑꯁꯤ ꯇꯧꯔꯤꯁꯦ ꯀꯔꯦ ꯑꯩꯈꯣꯏꯁꯨ ꯖꯣꯕ ꯑꯃꯅꯤ ꯌꯨꯇꯨꯕ ꯍꯥꯏꯁꯦ ꯊꯕꯛ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤ ꯑꯥꯔꯖꯦ ꯄ꯭ꯔꯣ WT ꯅꯥꯏ ꯏꯆꯦ ꯑꯟꯖꯂꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯃꯔꯛ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯑꯦꯜꯕꯤꯁꯨ ꯇꯧꯋꯤꯗꯅꯤꯅ ꯁꯨꯝ ꯃꯇꯝꯗꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯆꯦ ꯃꯤ ꯄꯥꯕ꯭ꯂꯤꯛꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯣꯡꯃ ꯅꯠꯇꯦ ꯅꯣꯡꯃ ꯌꯦꯡꯉꯛꯀꯅꯤꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯦꯜ ꯕꯤ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯅ ꯑꯦꯜ ꯕꯤ ꯌꯦꯡꯉꯦ ꯑꯗꯨ ꯈꯔ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯗꯦ ꯚꯤꯗꯤꯑꯣꯗꯗꯤ ꯄꯥꯕ꯭ꯂꯤꯛꯅ ꯌꯦꯡꯉꯒ ꯑꯗꯨꯒ ꯄꯥꯕ꯭ꯂꯤꯛꯅ ꯅꯨꯡꯁꯤꯔꯒ ꯑꯗꯨꯒ ꯏꯆꯦꯒꯤ ꯀꯩꯅꯣ ꯆꯦꯅꯦꯜꯗꯣ ꯒ꯭ꯔꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯇꯅꯨ ꯑꯗꯨꯒ ꯇꯅꯨꯁꯤꯅ ꯑꯟꯖꯂꯤ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯣꯏ ꯏꯆꯦꯗꯤ ꯈꯔ ꯈꯪꯕꯗꯣ ꯁꯨꯝ ꯍꯥꯏꯔꯤꯅꯤꯗ ꯏꯆꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯗꯤ ꯈꯔ ꯃꯌꯥꯝ ꯄꯥꯕ꯭ꯂꯤꯛꯅ ꯁꯨꯝ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯅꯣꯡꯃ ꯀꯔꯤ ꯍꯥꯏ ꯆꯦꯅꯦꯜ ꯒ꯭ꯔꯣ ꯑꯣꯏꯔꯛꯀꯅꯤꯅ ꯑꯗꯨꯒ ꯇꯅꯨꯖꯅꯥꯁꯦ ꯅꯪ ꯇꯥꯗ꯭ꯔꯣ ꯍꯥ ꯑꯟꯖꯂꯤꯒꯤ ꯕ꯭ꯂꯨ ꯂꯩꯈ꯭ꯔꯣ ꯂꯧꯈ꯭ꯔꯣ ꯍꯥꯏꯗꯣ ꯂꯧꯔꯣꯏ ꯏꯆꯦ ꯕ꯭ꯂꯨ ꯂꯩꯁꯅꯨ ꯏꯆꯦꯒꯤ ꯄꯣꯊꯥꯐꯝ ꯏꯌꯥꯝꯕꯅ ꯍꯥꯏꯔꯦ ꯈꯪꯗꯦ ꯏꯆꯦ ꯑꯩꯁꯨ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯝꯗꯗꯤ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯩꯁꯨ ꯏꯁꯥꯅ ꯈꯪꯉꯦꯕ ꯑꯗꯨ ꯑꯋꯥꯕꯗꯣ ꯃꯌꯥꯝꯗꯁꯨ ꯃꯌꯥꯝꯒꯤꯁꯨ ꯀꯔꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯈꯪꯉꯦꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯔꯅꯤ ꯑꯦꯜ ꯕꯤ ꯇꯅꯗꯤ ꯌꯥꯔꯔꯣꯏ ꯑꯦꯜ ꯕꯤ ꯇꯅꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯏꯆꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯅꯤ ꯑꯩꯈꯣꯏ ꯍꯟꯗꯛꯁꯦ ꯀꯔꯤ ꯃꯇꯥꯡ ꯆꯥꯗꯅ ꯀꯔꯤ ꯍꯥꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯟ ꯍꯧꯅ ꯊꯣꯛꯈꯔꯦ ꯑꯗꯨꯗꯒꯤ ꯂꯣꯏ ꯆꯦꯅꯦꯜ ꯑꯄꯤꯛꯄ ꯑꯄꯤꯛꯄ ꯆꯦꯅꯦꯜꯁꯤ ꯂꯣꯏ ꯀꯔꯤ ꯍꯥꯏ ꯋꯥꯔꯦꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯨ ꯚ꯭ꯌꯨ ꯂꯥꯛꯇꯦ ꯋꯥꯆ ꯇꯥꯏꯝ ꯂꯥꯛꯇꯦ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯂꯥꯟꯁꯤꯅ ꯂꯣꯏ ꯆꯦꯅꯦꯜ ꯗꯥꯎꯟ ꯇꯥꯈ꯭ꯔꯦ ꯇꯅꯨꯏꯆꯤꯅ ꯑꯟꯖꯂꯤ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯏꯆꯦ ꯇꯅꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯄꯅꯤꯅꯦ ꯌꯦꯡꯗ꯭ꯔꯤꯅꯦ ꯚꯤꯗꯤꯑꯣꯗꯣ ꯍꯣꯔꯦꯟ ꯌꯦꯡꯒꯦ
ꯇꯅꯨ ꯆꯟꯖꯂꯤ ꯑꯩ ꯆꯠꯂꯒꯦ ꯌꯥꯏ ꯀꯔꯤꯒꯤꯅꯣ ꯇꯅꯨꯁꯦ ꯆꯠꯄꯖꯥꯔꯣꯏ ꯇꯅꯨꯁꯦ ꯅꯣꯛꯈ꯭ꯔꯦ ꯑꯟꯖꯂꯤ ꯆꯦꯟꯈ꯭ꯔꯦ ꯇꯅꯨ ꯂꯩꯌꯦ ꯌꯥꯔꯦ ꯌꯥꯔꯁꯦ ꯌꯦꯡꯕꯤꯔꯅꯨ ꯍꯧꯖꯤꯛꯇ ꯏꯃꯥ ꯏꯆꯦ ꯇꯅꯨꯁꯦ ꯍꯧꯖꯤꯛ ꯁꯥꯎ ꯌꯦꯡꯉꯨꯅꯦ ꯍꯣꯏꯃ ꯏꯆꯦ ꯇꯅꯨ ꯍꯣꯏꯃ ꯍꯨꯏꯃ ꯑꯥꯔꯖꯦꯒꯤꯗꯤ ꯑꯥꯔꯖꯦꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯐꯨꯜ ꯋꯥꯁꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯁꯦ ꯇꯦꯟꯁꯟ ꯇꯧꯅꯨ ꯏꯆꯦ ꯇꯅꯨ ꯌꯦꯡꯒꯅꯤ ꯏꯆꯦ ꯇꯅꯨꯒꯤ ꯀꯗꯣꯝꯕ ꯄꯣꯏꯟ ꯀꯩꯅꯣ ꯂꯣꯏ ꯍꯥꯏꯔꯛꯀꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯏꯆꯦ ꯀꯩꯒꯨꯝꯕꯅ ꯑꯣ ꯅꯟꯖꯂꯤ ꯐꯤ ꯂꯧꯗꯦ ꯌꯥꯏ ꯀꯩ ꯇꯅꯨꯗ ꯑꯥꯔꯖꯦꯅ ꯐꯩꯒ꯭ꯔꯦ ꯕ꯭ꯔꯣ ꯋꯥꯏꯇꯤ ꯖꯤꯟꯗꯥꯕꯥꯗ ꯋꯥꯏꯇꯤ ꯖꯤꯟꯗꯥꯕꯥꯗꯅꯤ ꯏꯆꯦ ꯋꯥꯔꯦꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯏꯁ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯃ ꯈꯪꯗꯦꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯆꯥꯎꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯅꯨ ꯐꯥꯔꯒ ꯆꯦꯅꯦꯜꯁꯦ ꯀꯗꯥꯏ ꯆꯥꯎꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯁꯇ ꯏꯆꯥꯅꯨꯄꯤꯗ ꯅꯪ ꯄꯥꯏꯔꯣ ꯍꯥꯏꯅ ꯏꯆꯥꯅꯨꯄꯤꯗ ꯄꯤꯈ꯭ꯔꯦꯅ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯅꯪ ꯄꯥꯏꯔꯣ ꯑꯩ ꯄꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯅ ꯂꯣꯏ ꯆꯦꯅꯦꯜꯒꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ ꯄꯤꯟꯒꯤꯗꯒꯤ ꯑꯗꯨꯗꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯦꯠ ꯇꯧꯔꯒ ꯂꯣꯏ ꯀ꯭ꯂꯤꯌꯥꯔ ꯁꯦꯝ ꯂꯣꯏꯔꯒ ꯂꯥꯁꯇ ꯏꯆꯥꯅꯨꯄꯤ ꯅꯪ ꯄꯥꯏꯔꯣ ꯑꯩ ꯄꯥꯏꯔꯔꯣꯏ ꯍꯥꯏꯅ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯃꯥꯗꯣ ꯆꯥꯔꯖꯦ ꯑꯩꯁꯨ ꯐꯨꯜ ꯌꯦꯡꯉꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯍꯣꯏ ꯏꯆꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯀꯥꯏꯅꯤ ꯏꯆꯦ ꯑꯅꯨꯗ ꯍꯥꯏꯕ꯭ꯔꯣꯅꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯒ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤ ꯋꯥꯈꯜꯗ ꯍꯥꯏꯔꯤꯅꯣ ꯏꯆꯦ ꯏꯆꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯑꯟꯖꯂꯤꯒꯤ ꯑꯣꯏꯁꯅꯨ ꯂꯣꯏꯒꯤ ꯖꯍꯥꯒꯤ ꯑꯣꯏꯁꯅꯨ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯗꯤ ꯚꯤꯗꯤꯑꯣꯒꯤ ꯀꯗꯥꯏ ꯀꯣꯃꯦꯟ ꯄꯤꯕ ꯈꯪ ꯉꯝꯗꯦꯕ ꯀꯥꯏꯗ ꯀꯣꯃꯦꯟ ꯄꯤꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯣ ꯑꯟꯖꯂꯤ ꯌꯦꯁ ꯆꯤꯟꯇꯥ ꯍꯦ ꯑꯥꯔꯖꯦ ꯑꯩꯁꯨ ꯐꯨꯜ ꯌꯦꯡꯕꯅꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯁꯤꯅ ꯍꯥꯏ ꯑꯟꯖꯂꯤ ꯌꯦꯁ ꯆꯤꯟꯇꯥ ꯍꯦ ꯑꯟꯖꯂꯤꯁꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯑꯩꯁꯨꯗ ꯑꯣꯏꯅ ꯄꯤꯔꯒꯦ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯏꯁꯨꯗ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯏꯁꯨꯗ ꯑꯣꯏꯅ ꯄꯤꯔꯒꯦ ꯏꯁꯨ ꯇꯅꯨ ꯑꯣꯏ ꯑꯣꯏ ꯑꯥꯔꯖꯦ ꯌꯨ ꯄꯨꯖꯥ ꯁꯨꯒꯦ ꯄꯨꯖꯥꯗꯣ ꯇꯅꯨꯁꯤꯗ ꯕ꯭ꯂꯨ ꯄꯤꯒꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯟꯇꯤ ꯐꯪꯉꯔꯣꯏ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏ ꯖꯣꯏꯅꯤꯡ 39.72 ꯀꯔꯤ ꯍꯥꯏ ꯄꯤꯟ ꯂꯥꯛꯑꯒ ꯆꯣꯀ꯭ꯂꯦꯠ ꯆꯥꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯁꯤꯅ ꯗꯥ ꯄꯣꯊꯥꯐꯝ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯅꯨꯅ ꯏꯆꯦꯅ ꯀꯔꯤ ꯗꯥ ꯄꯣꯊꯥꯐꯝ ꯂꯣꯏꯔꯦ ꯍꯥꯏ ꯇꯅꯨ ꯏꯆꯦꯅ ꯀꯞꯄꯅꯦ ꯅꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯐꯤ ꯂꯥꯛꯈꯤꯗꯦ ꯑꯥꯔꯖꯦ ꯀꯩꯕ ꯑꯩꯉꯣꯟꯗ ꯐꯤ ꯂꯥꯛꯈꯤꯗꯦ ꯑꯩꯉꯣꯟꯗ ꯐꯤ ꯂꯥꯛꯈꯤꯗꯦ ꯑꯥꯔꯖꯦ ꯀꯥꯎꯕꯨ ꯍꯥꯏ ꯏꯆꯦ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯅꯪꯒꯤ ꯅꯠꯇꯦ ꯍꯥꯏ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯅꯪꯒꯤ ꯅꯠꯇꯦ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯏꯁꯨꯗ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯕ ꯄꯤꯈꯔꯣꯏ ꯏꯆꯦ ꯇꯅꯨ ꯏꯆꯦꯅ ꯑꯥꯔꯖꯦ ꯑꯩꯉꯣꯟꯗ ꯂꯥꯛꯈꯤꯗꯦ ꯍꯥꯏ ꯏꯆꯦ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯌꯦ ꯅꯨꯡꯁꯤꯕ ꯏꯆꯦ ꯑꯃꯇꯅꯤ ꯑꯩꯅ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤꯗꯤ ꯀ꯭ꯋꯥ ꯆꯥꯅꯕ ꯄꯤꯅꯤ ꯀ꯭ꯋꯥ ꯆꯥꯅꯕ ꯄꯤꯅꯤ ꯍꯥꯏ ꯑꯥꯔꯖꯦ ꯂꯧꯒꯣ ꯍꯥꯏ ꯑꯟꯖꯂꯤ ꯑꯣ ꯏꯁꯨ ꯍꯥꯏꯅ ꯀꯞꯀꯅꯤ ꯑꯥꯔꯖꯦ ꯄ꯭ꯂꯤꯖ ꯐꯤ ꯂꯥꯛꯈꯤꯗꯦ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯇꯅꯨꯅ ꯐꯤ ꯂꯧꯈ꯭ꯔꯣꯔꯣ ꯏꯆꯦ ꯇꯅꯨ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯗꯤ
कहीं रिमूव तो गया कहीं तो रिमूव ओ रिमूव द स्टैंडर्ड मॉनिटर अच्छा तो कहीं तनु ना करे कब करे तो तनु जना सिंबा लगी दिया है तो कहीं तनु सिंगाना होई लोगो है होई चे लोग रे ये तनु दाई ने रिमूव तो करे बगे नो खंग दी ना ब्लू रिमूव तो वो को बेनो रिमूव तो करे बगे नो खंग दी दसानी अरे ब्रो अगी शुदा पीगे को है ꯑꯩ ꯏꯃꯥ ꯑꯩ ꯅꯍꯥꯛ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯑꯩ ꯋꯥꯔꯦ ꯑꯟꯖꯂꯤ ꯀꯩꯅꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯏꯁꯨꯗ ꯄꯤꯒꯦꯀꯣ ꯑꯩ जिंदा है खंदे 제 이책이 그래 메시지 또 있나 그래 리모브 또 그러더니 과자버기 과자버기 वैसे 40 रुपीस पे रही है अब 60 रुपीस नहीं पे रही 100 तो भाई अंजलि चना आज ब्रो दसानी है दसानी चन दसानी तनु तनु चना या अंजलि नंगी फी लौदे है मी मपन खले कमेंट ना अनी खतंग दा मी अनी हम दा कमेंट तो मी मपन खले तो कोई चितन अंजलि ना जो कोई सारे मी मपन से कना कना नो सुख थेंग ले से बुंग बारो मखाई तारे ने अंजलि की मिच तांगे तांग दिरिए अंजलि की मिच तांग दिरिए इचें दिन ने करे आज ब्रो मी निपान ले कमेंट तो ओ हायू ने खंगदी चे मी मपन से ले कना कना नो ले खंगदी आज की सुपर चैट की सुपर स्टिकर से या ब्रो चेक तो विनी है या ब्रो ये सुपर चैट जारंगनी दा आई ऑन तो थमने सुपर चैट तो दुकागी चेंज ने तनु है कपूर ने तनु चना अंजलि बाय तुम नहीं है माने चे तनु जी तनु चना अंजलि नो करे যদি কেউ ডাক শুনেতে কেউ না আসে তবে একলা চলো রে একলা চলো রে একলা চলো রে তবে puta pa yam na yai han bagido super chat ni second gido super sticker ni acha yam bajai दुकागी इसे अंजलि ने करे बाहर ब्रो परदेसी जाना नहीं मुझे छोड़ के परदेसी जाना नहीं याद आना तनु चने आरजे दिशुम तुमनिंग दे आई तुमनिंग दे इचे तनु दे पुंगा ये तुम बने ये खंगे इशु अजे की आरजे की किला आरजे की एकला आइरा एकला चलो इचे लाइफ से एकला चलो
ꯑꯥꯔꯖꯦ ꯏꯁꯩ ꯑꯃꯠꯇ ꯍꯥꯏꯌꯦ ꯏꯆꯦ ꯏꯁꯩꯒ ꯍꯩꯇꯦꯍꯦ ꯕꯣ ꯕꯣ ꯂꯥꯎ ꯃꯈꯣꯟꯁꯤꯅ ꯀꯔꯤ ꯍꯥꯏ ꯁꯟ ꯍꯨꯔꯥꯟꯕ ꯃꯈꯣꯟ ꯃꯥꯟꯕꯁꯤꯒ ꯑꯥꯔꯖꯦ ꯆꯨꯞ ꯍꯥꯏꯔꯦ ꯏꯆꯦꯟꯖꯅꯤ ꯀꯔꯤꯕ ꯃꯅꯥꯇꯣꯟ ꯐꯩꯔꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯂꯨꯝꯗꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛꯇꯤ ꯌꯥꯎꯗꯦ ꯃꯤ 5ꯅ ꯂꯥꯏꯛ ꯇꯧꯔꯛꯏ ꯑꯇꯩꯗꯤ ꯂꯣꯏ ꯂꯨꯝꯅ ꯂꯩꯔꯦ ꯀꯦꯛ ꯃꯣꯏꯁꯤꯅ ꯆꯣꯏꯒ ꯁꯥꯔ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯌꯦꯁ ꯑꯦꯛꯂꯥꯖꯥꯟ ꯑꯦꯛꯂꯥꯅꯤ ꯏꯆꯦ ꯑꯩꯁꯨ ꯑꯦꯛꯂꯥꯅꯤ ꯉꯁꯤ ꯌꯨꯇꯨꯕꯇꯅꯤ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅꯗ ꯄꯣꯊꯥꯐꯝ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯤ 8 ꯑꯃ ꯂꯥꯏꯛ ꯍꯥꯏꯕꯗ ꯃꯤ ꯂꯣꯏ ꯇꯠ ꯂꯩꯔꯝꯃꯤꯅꯦ ꯃꯤ 8 ꯈꯛꯇꯪ ꯂꯩꯔꯝꯃꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯄꯨꯝꯅꯃꯛ ꯈꯪꯗꯦ ꯂꯥꯏꯛ ꯇꯧꯕꯁꯨ ꯄꯥꯝꯃꯨꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯏꯛ ꯇꯧꯕ ꯄꯥꯝꯃꯨ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯂꯨꯝꯐꯨ ꯇꯣꯝꯕ ꯑꯥꯔꯖꯦ ꯂꯝꯐꯨ ꯇꯣꯝꯕ ꯑꯩ ꯂꯝꯐꯨ ꯇꯣꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯈꯨꯠ ꯀꯅꯥ ꯀꯔꯤ ꯊꯥꯔꯤꯅꯣ ꯀꯅꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯈꯨꯠ ꯌꯦꯡꯉꯤꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤ ꯆꯦꯅꯦꯜ ꯇꯅꯨ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯧꯃꯤꯅ ꯂꯥꯏꯛ ꯄꯜꯂꯨꯕꯗ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯌꯥꯝꯕ ꯃꯤ 10 ꯈꯛ ꯂꯩꯔꯝꯃꯤꯅꯤ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯃꯤ 3 ꯈꯛ ꯂꯩ ꯍꯧꯖꯤꯛ ꯇꯅꯨꯆꯅ ꯑꯟꯖꯂꯤ ꯑꯩꯅ ꯁꯥꯎꯈ꯭ꯔꯦ ꯁꯥꯎꯕ ꯀꯣꯔꯤꯑꯣꯅꯥꯔꯦ ꯕꯨꯟꯗꯨ ꯄꯣꯊꯥꯄ ꯃꯤ 10 ꯁꯨꯔꯝꯕꯅꯤ ꯃꯤ 10 ꯁꯨꯔꯝꯕꯅꯤ ꯃꯤ 3 ꯈꯛ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯆꯦ ꯇꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯀꯅꯥꯅꯣ ꯂꯩꯔꯤꯁꯦ ꯍꯥ ꯊꯣꯛꯂꯛꯎ ꯍꯥꯏ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯂꯣꯏꯈꯔꯦ ꯍꯨꯔꯥꯟꯅ ꯆꯤꯡꯏ ꯏꯆꯦ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯏꯁꯩ ꯁꯛꯇꯦ ꯑꯗꯨꯅ ꯃꯤ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯏꯁꯩ ꯁꯛꯄꯗꯨꯒꯅꯤ ꯂꯣꯏ ꯆꯦꯟꯈꯤꯁꯦ ꯏꯆꯦ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯅꯨ ꯍꯥꯏꯅ ꯀꯔꯝ ꯇꯅꯨꯁꯤꯅ ꯅꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥꯎ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯇꯨꯝꯕ ꯆꯥꯕ ꯐꯪꯗꯕꯅꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯑꯗꯨꯒ ꯏꯁ ꯑꯟꯖꯂꯤ ꯑꯩꯅꯁꯨ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯏꯆꯦ ꯇꯅꯨꯅ ꯒꯤꯇꯔ ꯈꯔ ꯄꯥꯏꯁꯟꯈ꯭ꯔꯦ ꯑꯥꯔꯖꯦ ꯄꯨꯡ 1 ꯇꯧꯗꯣꯏꯔꯣ ꯄꯨꯡ 2 ꯇꯧꯗꯣꯏꯔꯣ ꯏꯌꯥꯝꯕ ꯄꯨꯡ ꯀꯌꯥꯝ ꯁꯨꯔꯒꯦꯅꯦꯕꯣ ꯑꯩꯒꯤꯁꯦ 54 ꯃꯤꯅꯤꯠ ꯁꯨꯔꯦ ꯄꯨꯡ 1ꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯊꯦꯡꯅꯁꯨ ꯇꯧꯕ ꯇꯜꯂꯦ ꯏꯆꯦ ꯑꯟꯖꯂꯤꯅ ꯗꯥꯟꯁꯤꯡꯅ ꯍꯦꯠꯐꯣꯟꯒ ꯄꯥꯏꯔꯒ ꯎꯂꯥ ꯑꯗꯨꯒ ꯑꯩ ꯄꯣꯊꯥꯐꯝ ꯌꯥꯝꯅ ꯄꯔꯐꯦꯛ ꯁꯣꯡ ꯍꯥꯏ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥꯎ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯇꯨꯝꯕ ꯆꯥꯕ ꯐꯪꯗꯕꯅꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯑꯁ ꯊꯃꯣꯏꯁꯦ ꯀꯥꯏꯔꯒ ꯂꯥꯛꯑꯕꯅꯤ ꯑꯩꯁꯦ ꯇꯅꯨꯁꯤꯅ ꯑꯟꯖꯂꯤ ꯑꯩ ꯋꯥꯔꯦ ꯀꯣꯃꯦꯟ ꯏꯕ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯇꯅꯨ ꯑꯥꯔꯖꯦ ꯏꯁꯩ ꯇꯥꯁꯤ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯇꯞꯇꯥꯒꯤ ꯏꯁꯩ ꯁꯛꯁꯤꯔꯣ ꯑꯥꯔꯖꯦ ꯅꯥꯀꯟꯗꯒꯤ ꯀꯤꯅ ꯁꯨꯖꯔꯛꯆꯅꯤ ꯍꯥꯏ ꯅꯥꯀꯟꯗꯒꯤ ꯀꯤꯟꯅ ꯁꯨꯖꯔꯛꯆꯅꯤ ꯍꯥꯏ ꯂꯣꯏ ꯇꯨꯝꯈꯔꯦ ꯑꯌꯥꯝꯕ ꯑꯟꯖꯂꯤꯁꯤꯅ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯤꯟꯆꯥꯛ ꯇꯅꯨꯆꯅ ꯅꯣ ꯑꯟꯖꯂꯤ ꯃꯈꯣꯟꯁꯤꯗꯤ ꯀꯞꯅꯤꯡꯉꯤꯅꯤ ꯑꯥꯔꯖꯦ ꯅꯣ ꯆꯨꯞ ꯍꯥꯏ ꯑꯟꯖꯂꯤꯁꯤꯅ ꯑꯟꯖꯂꯤ ꯆꯨꯞ
ꯁ꯭ꯀꯨꯜ ꯅꯪꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯤꯜ ꯑꯟꯖꯂꯤ ꯃꯈꯣꯟꯁꯤꯗꯤ ꯀꯞꯅꯤꯡꯉꯦ ꯑꯥꯔꯖꯦ ꯅꯣ ꯍꯥꯏ ꯑꯟꯖꯂꯤ ꯏꯆꯟꯅ ꯇꯅꯨꯏꯆꯟꯅ ꯕꯥꯏ ꯕꯥꯏ ꯍꯥꯏꯈ꯭ꯔꯦ ꯇꯞꯇꯥꯒꯤ ꯏꯁꯩ ꯁꯛꯈꯤꯅꯦ ꯏꯆꯦ ꯇꯅꯨ ꯇꯥꯎꯅꯦ ꯑꯖꯤ ꯁꯤꯁꯇꯔꯅ ꯀꯤꯅ ꯁꯨꯕ꯭ꯔ ꯍꯥꯏꯌꯨ ꯂꯥꯏꯛ ꯇꯧꯒ ꯍꯥꯏꯖꯔꯔꯣꯏ ꯀꯣ ꯂꯩꯕꯤꯌꯨ ꯂꯨꯝꯗꯨꯅ ꯑꯗꯨꯝ ꯑꯗꯒꯤ ꯏꯆꯦꯟ ꯑꯟꯖꯂꯤꯅ ꯀꯅꯥ ꯁꯤꯁꯇꯔꯅ ꯀꯤꯟꯅ ꯁꯨꯕ꯭ꯔꯥ ꯍꯥꯏꯌꯨ ꯁꯨꯗꯦꯍꯦ ꯏꯆꯦ ꯀꯥꯏꯗꯤ ꯀꯤꯟꯅ ꯁꯨꯗꯣꯏꯅꯣ ꯂꯣꯏ ꯇꯨꯡ ꯑꯗꯨꯒꯤ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄꯣꯊꯥꯕ ꯍꯥꯏꯕꯅꯣ ꯑꯗꯒꯤ ꯇꯅꯨ ꯏꯆꯟꯅ ꯗꯥ ꯄꯣꯊꯥꯕ ꯂꯥꯏꯛ ꯁꯦꯛꯃꯥꯏꯒꯤ ꯌꯨꯅ ꯐꯥꯔꯁ ꯀ꯭ꯂꯥꯁꯅꯤ ꯂꯥꯏꯛꯀꯤ ꯋꯥꯗꯤ ꯑꯩ 20 ꯐꯥꯎꯗꯤ ꯁꯣꯟꯒꯦ ꯌꯥꯝꯕ ꯂꯥꯏꯛꯀꯤ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯁꯤ ꯃꯤ ꯂꯥꯛꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯃꯤ ꯅꯤꯄꯥꯟꯒꯗꯤ ꯂꯩ ꯀꯣꯃꯦꯟ ꯊꯥꯔꯤꯁꯤꯅ ꯃꯤ ꯑꯍꯨꯝ ꯈꯛꯇꯪ ꯑꯇꯩ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯉꯤꯁꯤ ꯃꯤ ꯃꯉꯥꯅꯤ ꯌꯦꯡꯉꯤꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯟꯖꯂꯤꯁꯤꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯎꯕ ꯐꯪꯗꯔꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯑꯩ ꯀꯩꯁꯥꯡ ꯈꯨꯟꯗ ꯂꯩ ꯅꯪ ꯀꯔꯤꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯅꯣ ꯕꯥꯔꯕꯥꯔ ꯅꯪ ꯃꯤ ꯍꯥꯠꯂꯨꯔꯣ ꯑꯩ ꯅꯪ ꯅꯨꯡꯁꯤꯅ ꯇꯧꯔꯛꯏꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯊꯣꯡꯒꯥꯟ ꯃꯅꯥꯛꯇ ꯉꯥꯏ ꯂꯩꯔꯤꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯍꯥꯏꯅ ꯌꯥꯡꯅ ꯂꯥꯛꯎꯅꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯀꯥꯟꯅꯗꯦ ꯑꯟꯖꯂꯤ ꯆꯠꯁꯤ ꯑꯥꯔꯖꯦꯟꯅ ꯍꯌꯦꯡ ꯃꯣꯔꯅꯤꯡꯒꯤ ꯊꯕꯛ ꯁꯨꯕꯤꯔꯣꯏ ꯍꯥꯏ ꯍꯣꯏ ꯃꯥ ꯑꯟꯖꯂꯤ ꯇꯅꯨꯏꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯟꯖꯂꯤꯆꯅ ꯑꯥꯔꯖꯦ ꯕ꯭ꯂꯣꯒꯤ ꯏꯁꯩ ꯇꯥꯕ ꯂꯥꯛꯈꯤꯅꯤ ꯃꯌꯥꯝꯁꯦ ꯌꯥꯏ ꯀꯦꯛ ꯃꯣꯏꯆꯅ ꯇꯅꯨꯖꯅ ꯑꯥꯔꯖꯦ ꯆꯨꯞ ꯕꯣꯛꯁꯤꯡ ꯇꯧꯔꯒꯦ ꯃꯤꯁꯀꯣꯜꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯇꯧꯔꯩꯅꯣ ꯃꯤꯁꯀꯣꯜ ꯅꯪꯕꯨ ꯑꯩꯅ ꯅꯣꯏꯈ꯭ꯔꯦ ꯅꯣꯏ ꯃꯃꯥꯅ ꯄꯥꯏꯔ ꯀꯅꯥꯅ ꯄꯥꯏ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯏꯁꯩꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯌꯥꯝ ꯀꯨꯏꯔꯕ ꯏꯁꯩꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯇꯅꯨ ꯑꯥꯔꯖꯦ ꯕ꯭ꯂꯣꯒꯤ ꯏꯁꯩ ꯇꯥꯁꯤ ꯌꯥꯏ ꯃꯤ ꯇꯔꯥ ꯁꯨꯈ꯭ꯔꯦꯅꯦ ꯃꯥꯄꯜꯗꯤ ꯇꯔꯥ ꯁꯨꯈ꯭ꯔꯦꯅꯦ ꯍꯨꯏꯃ ꯍꯨꯏꯃ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯂꯥꯛꯄꯤꯔꯣꯅꯦ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎꯅꯦ ꯅꯣ ꯑꯟꯖꯂꯤ ꯍꯥꯏꯅ ꯀꯞꯈꯔꯦ ꯇꯟꯋꯤꯁꯤꯁꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯅꯨ ꯏꯆꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ ꯔꯥꯙꯦ ꯔꯥꯙꯦ ꯒꯧꯔꯤ ꯔꯥꯙꯦ ꯑꯩ ꯒꯨꯖꯔꯥꯇꯤ ꯏꯁꯩ ꯁꯛꯂꯛꯎꯔ ꯑꯗꯨꯗꯤ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ गोरी गोरी मुखरे पे काले काला चश्मा तोबा इमाई लाइक से क्या 16 सुरमे लास्ट 17 सुरमे लाइक से लास्ट तक रहे मंगा लाइक लाख प्रखंग ꯑꯗꯨꯒꯒꯤ ꯗꯤꯄꯥꯂꯤ ꯗꯦꯕꯤ ꯀꯅꯥꯅꯣ ꯁꯤꯅ ꯑꯥꯔꯖꯦꯕ꯭ꯔꯣ ꯀꯔꯤ ꯍꯤꯖꯥꯡ ꯆꯒꯦ ꯗꯤꯄꯥꯂꯤꯁꯤ ꯀꯅꯥꯅꯣꯅꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯗꯤꯄꯥꯂꯤꯁꯦ ꯈꯪꯗꯔꯦꯅꯦ ꯀꯅꯥꯅꯣ ꯗꯤꯄꯥꯂꯤ ꯗꯦꯕꯤ ꯑꯗꯨꯒ ꯀꯦꯛ ꯃꯩ ꯆꯅꯥꯖꯕ꯭ꯔꯣ ꯏꯁꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯂꯥꯏꯛꯗꯨꯒ ꯏꯕꯥꯏ ꯀꯅꯥꯅꯣ ꯏꯕꯥꯏ ꯍꯥꯏꯁꯤꯕꯨ ꯑꯣ ꯏꯕꯥꯏ ꯍꯥꯏꯗꯤ ꯏꯆꯦ ꯇꯅꯨꯒꯤ ꯏꯕꯥꯏꯗꯨꯔꯣ ꯍꯣꯏ ꯃꯥ ꯏꯕꯥꯏ ꯅꯨꯡ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯏ ꯃꯤ ꯇꯔꯦꯠ ꯇꯟꯈ꯭ꯔꯦꯅꯦ ꯂꯣꯏ ꯇꯠꯈ꯭ꯔꯦꯅꯦ ꯑꯥꯔꯖꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯣ ꯏꯆꯦ ꯇꯅꯨꯒꯤ ꯏꯕꯥꯏꯅꯤꯅꯦ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤ
ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯎꯕ ꯐꯪꯗꯔꯦ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯌꯥꯎ ꯑꯟꯖꯂꯤꯁꯤꯅ ꯇꯅꯨꯁꯤꯅ ꯑꯟꯖꯂꯤꯅ ꯅꯣꯛꯀꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤꯁꯤꯅ ꯏꯕꯥꯏ ꯈꯨꯔꯨꯝꯖꯔꯤ ꯑꯟꯖꯂꯤꯅ ꯏꯆꯦꯅ ꯀꯔꯤ ꯇꯅꯨ ꯇꯅꯨꯁꯤꯅ ꯑꯟꯖꯂꯤ ꯅꯣꯛꯀꯅꯤ ꯆꯨꯞ ꯃꯤ ꯂꯣꯏ ꯇꯠꯀꯔꯦ ꯏꯁꯩꯁꯤꯒ ꯍꯣꯏꯃ ꯀꯄꯨꯔꯥ ꯅꯨꯔ ꯁꯪꯁꯥꯔ ꯅꯪꯕꯨ like 20 ꯏꯌꯥꯝꯕꯅ like 20 ꯍꯥꯏꯔꯦ ꯊꯦꯡꯛ ꯌꯨ 20 ꯑꯣꯏꯔꯦ ꯅꯍꯥꯟ ꯏꯌꯥꯝꯕ ꯑꯩꯒꯤ ꯂꯥꯏꯠꯁꯦ ꯀꯔꯤ ꯍꯥꯏ 20 5ꯅ ꯀꯌꯥꯅꯣ ꯁꯨꯔꯝꯃꯤ ꯂꯥꯁꯇ ꯀꯌꯥ 15ꯇ ꯂꯥꯏꯛ ꯂꯩꯔꯝꯃꯤꯅꯦ ꯂꯣꯏ ꯂꯥꯏꯛ ꯆꯠꯈ꯭ꯔꯦ ꯑꯩ ꯂꯧꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯁ ꯑꯦꯜ ꯕꯤ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯂꯥꯁ ꯑꯦꯜ ꯕꯤ ꯍꯥꯏꯗꯤ ꯈꯨꯟꯗ ꯅꯠꯇꯦꯅꯦ ꯀꯥꯏꯗꯅꯣ ꯑꯦꯜ ꯕꯤ ꯑꯩꯅ ꯇꯧꯕ ꯑꯦꯜ ꯕꯤꯗꯣ ꯒꯨꯍꯥꯇꯤꯗꯔ ꯂꯩꯉꯩꯗꯔ ꯇꯧꯕ ꯑꯦꯜ ꯕꯤꯗꯣ ꯂꯥꯏꯛꯁꯤ 25ꯔ 20 30 ꯁꯨꯔꯝꯕꯅꯤ ꯂꯥꯁꯇ 15 ꯂꯥꯏꯛ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯅ ꯑꯗꯨꯒ ꯌꯥꯔꯖꯕ꯭ꯔꯣ ꯏꯁꯩ ꯁꯛꯂꯣ ꯑꯩ ꯁꯥꯎꯈ꯭ꯔꯦ ꯏꯆꯦ ꯑꯟꯖꯂꯤꯅ ꯑꯗꯨ ꯏꯆꯦ ꯑꯟꯖꯂꯤ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯔꯤ ꯌꯥꯏ ꯑꯗꯨꯒ ꯂꯥꯏꯂꯥ ꯂꯥꯏ ꯍꯥꯏ 21 ꯂꯥꯏꯛ ꯑꯗꯨꯗꯒꯤ ꯗꯤꯄꯥꯗꯤ ꯑꯥꯔꯖꯦꯕ꯭ꯔꯣꯁꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯒ ꯈꯨꯝꯃꯛꯇꯦꯅꯦ ꯗꯤꯄꯥꯂꯤꯁꯦ ꯀꯅꯥꯅꯣ ꯍꯪꯉꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯌꯥꯏ ꯑꯣ ꯑꯩ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯕꯥꯔꯗꯦ ꯆꯠꯂꯨꯏ ꯗꯤꯄꯥꯂꯤ ꯑꯗꯨꯒꯒꯤ ꯉꯁꯤ ꯕꯥꯔꯗꯦꯗ ꯁꯨꯝ ꯆꯥꯛ ꯆꯥ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯩꯅ ꯂꯥꯏꯛ ꯑꯗꯨꯗꯒꯤ ꯏꯆꯦꯟꯖꯅꯤꯅ ꯇꯅꯨ ꯖꯒꯣꯏ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯥꯏꯅ ꯍꯥꯏꯕ ꯂꯥꯏꯛ ꯗꯟ ꯑꯥꯔꯖꯦ ꯊꯦꯡꯀ꯭ꯌꯨ ꯏꯕꯥꯏ ꯃꯤꯌꯥ ꯂꯥꯏ ꯃꯤꯅ ꯁꯥꯎꯅꯤꯡꯗꯅ ꯆꯠꯈꯤꯕꯗ ꯂꯣꯏꯅ ꯄꯨꯔꯛꯂꯝꯃꯅꯤ ꯈꯪꯗꯦ ꯏꯕꯥꯏ ꯏꯌꯥꯝꯕ ꯃꯤꯅ ꯁꯥꯎꯅꯤꯡꯗꯅ ꯆꯠꯈꯤꯕꯗ ꯂꯣꯏ ꯄꯨꯔꯛꯂꯝꯕꯅꯦ ꯑꯗꯨꯁꯨ ꯑꯣꯏꯕꯖꯥꯠ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯅ ꯇꯧꯕꯤꯔ ꯈꯪꯗꯦ ꯈꯣꯡꯃꯩ ꯅꯤꯡꯊꯧ ꯆꯅꯦꯜ ꯊꯥꯡꯖꯧ ꯕ꯭ꯔꯣ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯍꯣꯏ ꯃꯥ ꯀꯥꯏꯗꯒꯤ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯇꯨꯝꯃꯣꯒ ꯍꯥꯏꯔꯤꯁꯤꯅꯤ ꯇꯅꯨꯆꯟ ꯑꯟꯖꯂꯤ ꯀꯞꯄꯦ ꯑꯟꯖꯂꯤ ꯀꯞꯄꯦ ꯅꯣꯏ ꯏꯕꯥꯏ ꯂꯥꯛꯑꯦ ꯌꯥꯏ ꯑꯗꯨꯒ ꯇꯅꯨꯖꯅ ꯀꯤꯡ ꯍꯥꯏꯕꯗꯩ ꯄꯔꯁꯥ ꯂꯥꯛꯑꯦ ꯍꯥꯏꯔꯦ ꯑꯣꯖꯥ ꯈꯨꯃꯟ ꯂꯦꯡꯉꯛꯂꯦ ꯍꯥꯏ ꯂꯦꯡꯉꯛꯂꯕꯅꯤ ꯃꯥ ꯂꯦꯡꯉꯛꯄꯒ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯒ ꯍꯥꯏꯌꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯠꯇꯅꯨ ꯍꯥꯏꯗꯨꯒ ꯑꯟꯖꯂꯤꯆꯅ ꯑꯣ ꯏꯕꯥꯏ ꯍꯥꯏꯅ ꯇꯣꯁ ꯄꯥꯏꯈ꯭ꯔꯦ ꯑꯗ ꯆꯦꯠꯇꯅꯨꯅ ꯀꯤꯡ ꯈꯤꯇ ꯍꯤꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯗꯤꯄꯥꯂꯤ ꯗꯦꯕꯤ ꯌꯥꯖꯕ꯭ꯔꯣ ꯏꯆꯦꯒ ꯏꯉꯥꯡꯒ ꯇꯨꯝꯈ꯭ꯔꯕꯣ ꯍꯥꯏ ꯇꯨꯝꯈ꯭ꯔꯦ ꯗꯤꯄꯥꯂꯤ ꯗꯤꯄꯥꯂꯤ ꯗꯦꯕꯤꯁꯦ ꯀꯅꯥꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯅꯦ ꯑꯗꯨꯒ ꯔꯣꯡꯒꯔ ꯂꯥꯏ 26 ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯍꯥ ꯍꯥ ꯄꯔꯁꯥ ꯂꯥꯏ ꯑꯣꯔꯦꯟꯖꯀ ꯑꯗꯨꯗꯒꯤ ꯒ꯭ꯔꯦꯞꯁꯀꯗꯨꯗꯒꯤ ꯄꯥꯄꯤꯌꯥꯒ ꯄꯤꯔꯛꯑꯦꯅꯦ ꯇꯅꯨꯖꯅ ꯑꯟꯖꯂꯤ ꯅꯣ ꯑꯗꯨꯒ ꯚꯥꯂꯤ ꯂꯥꯛꯑꯦ 27 ꯂꯥꯏꯛ ꯂꯥꯏ ꯂꯣꯏ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯂꯥꯏ ꯂꯥꯛꯄꯗ 30 ꯁꯨꯗꯣꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯥꯡꯖꯧ ꯕ꯭ꯔꯣꯁꯦ ꯇꯨꯝꯅꯤꯡꯉꯦ ꯃꯈꯣꯜꯁꯦ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯇꯞꯅ ꯉꯥꯡꯉꯤꯅꯤꯅꯦ ꯅꯨꯡꯗꯥꯡꯁꯤꯕꯨ ꯀꯌꯥ ꯀꯟꯅ ꯉꯥꯡꯍꯧꯔꯣ ꯏꯕꯥꯏꯅ ꯑꯟꯖꯂꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅꯥꯁꯦ ꯇꯨꯝꯅꯤꯡꯉꯦ ꯏꯆꯦ ꯇꯨꯝꯒꯅꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 1 ꯇꯥꯗ꯭ꯔꯤꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯊꯦꯡꯉꯦ ꯎꯏꯔꯕꯅꯤꯀꯣ ꯆꯦ ꯑꯟꯖꯂꯤꯁꯦ ꯑꯗꯨꯒ ꯚꯥꯂꯤꯔ ꯂꯥꯏ ꯃꯥ ꯀꯔꯤ ꯃꯃꯤꯡꯅꯣꯅꯦ ꯚꯥꯂꯤꯔ ꯂꯥꯏ 30 ꯁꯨꯍꯜꯂꯁꯤ ꯌꯥꯏ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯥꯏ ꯃꯌꯥꯟ ꯆꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯂꯥꯏ ꯀꯣꯇꯤ 33 ꯂꯥꯛꯂꯅꯤꯀꯣ ꯍꯥꯏ ꯈꯪꯗꯦ ꯑꯩꯒꯤ ꯅꯦꯠꯁꯤꯅꯦ ꯄꯨꯔꯥ ꯑꯌꯨꯛꯇꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 12 1 ꯊꯥꯕꯕ ꯑꯩꯒꯤ ꯅꯦꯠꯁꯦ ꯂꯣꯏꯗꯦ ꯖꯤꯑꯣ 5G ꯖꯤꯑꯣꯒꯤ 5Gꯁꯦ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯏꯔ ꯃꯥꯜꯅꯦ ꯑꯩ ꯈꯪꯕꯗ ꯑꯗꯨꯒ ꯇꯅꯨꯏꯆꯦꯅ ꯍꯥ ꯐꯣꯖꯣꯛꯀꯤ ꯐꯣꯖꯣꯛ ꯍꯥꯏꯅ ꯀꯦꯛꯃꯅ ꯏꯆꯦꯅ ꯑꯣꯟ ꯚꯦꯛꯁꯤꯅꯥ ꯂꯥꯏ ꯚꯦꯛꯁꯅꯥ ꯍꯥꯏꯔ ꯚꯦꯛꯁꯅꯥ ꯂꯥꯏ ꯁꯥꯄꯝ ꯀꯤꯡ
kin चाजानीको नꯪ है kin चागेरा नꯪ दुगे दीपा देवी ना ब्रो आईदी viewers ni dana हुईने करा दीपाली ना खंग बस राय खंग दे को वाला वो जाते दुगगी खुमन निथोना ए nga thongpa chai दुगगी चेंजलिना खुमन ना नु दुगली दीपाली है दुगे तनु चना जलाबंदा की अंजलि है करी जलाबंदा की जलाबंदा की अंजलि है दुगगी जसक लाई ओई मैं करी करी ममिंग नो भाई लेकिन निथौना करीब दार जेगी सु नेट लोयू यादे याबा यादरे फ्री ओइरी 5G नेटवर्क फंगबनिना फ्री नेगी सु खंगदे 5G नेटवर्क नि नेगी सु फ्री ओइरा बाने खंगदे एकतेगी LB चंगबने वीडियो येंगबने नेट लोइदे कइनो खंगदे पता मा यामन 30 प्लस होइसे आइ 31 ओइरे यामबा दुगै इचे तनुना करे अंजलि इन माइक पांगरे कमेंट निता चे अंजलि तुम करे तुमुरो उइरमनी को है दीपाली देवी ना हाय सिस्टर अंजलि है तो कहीं अंजलि चना तनु कप करे नहीं कप कोरियो ना घुमाई बार टाइमो हसी हसी कोरिया घुमाई हुआ है तो कहीं खुमन itu na 20 GB dei mayeng tau hai ba yatre ai खुमन तो कहीं अंजलि चना खुमन नहीं को बोले खंदे 5G से करे फ्री हो रहा है कहीं खंदे आई गिदी तो केक मोचन आरजेल लाई मयाम दा कोक ngaure ओइ मगिनी जेल ममिंग गे सेगराई पाबा ngamdre ne kari lai jingka lai kari lai 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 ओइ गरे लोय गई अंजलि चना कना है दीपाली करी लमगिनो आए तो गई तनु चना अंजलि बाय गुड नाइट है गरे तो गई बेस्ट फ्रेंड 32 लाइक थैंक यू बेस्ट फ्रेंड तो गई तनु ये कब करे क्या पुंगा तारा के मैम लोशन भाई यार बनो तो पुंगा मत तारा 5 मिनट गई अंजलि चना तनु है कना तो गई तनु चना अंजलि हाँ हाँ तुम नहीं है sim yam ngam na तुम नहीं है दा तनु ची बेस्ट फ्रेंड लाइक खरागा सोलसी नाइ को है दीपाली देवी ए हो जाएगी दीपाली देवी से कना नो इशू ज्ञान दात्री ने एक की व्यूअर्स नहीं आए एक की वीडियो ददी कमेंट लाखरा खंदे फंगना देने तो कि तनु आज खत्म करो बाय करती हो कब करे इचे मे मंगा खना को पथा खुदुम किन अमुबा किन किन अमुबा सफम mai तुम दीपाली नंग हजाय कदाई गिनो तनु इचे जो हजाय गिनी कदाई गिनो हाइरो दीपाली नंग नंगई इचे अंजनी ना करे बा दीपाली ओ आई तो गई साउथ की हीरो माई को माई साउथ की हीरो 33 लाइक थैंक यू साउथ की हीरो दी कनानो मैं जो खंगा मुनी साउथ की हीरो है दा पथांग नो करे मिनिट ahum wale resolusi मैम मिनिट ahum साउथ की हीरो आप साउथ की हीरो से करना कहना नीचे नोई की करे साफम भाई दो तो पता पमना साउथ की हीरो नते टेरेंस की हीरो नहीं है साउथ की हीरो ना टेरेंस की हीरो नहीं
ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯀꯣꯃꯦꯟ ꯅꯥꯏꯔꯦ ꯑꯔꯖꯦꯕ꯭ꯔꯣ ꯁꯤꯁꯇꯔ ꯀꯌꯥ ꯑꯔꯖꯦꯕ꯭ꯔꯣꯒꯤ ꯁꯤꯁꯇꯔ ꯀꯌꯥꯅꯣ ꯑꯩꯒꯤ ꯑꯃꯈꯛꯇꯪꯅꯤꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯃꯈꯥ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅꯤꯅ ꯑꯍꯨꯝꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥꯅꯤ ꯃꯥꯅ ꯇꯤꯟ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯑꯥꯔꯖꯦꯕ꯭ꯔꯣꯁꯤ ꯀꯌꯥꯅꯣ ꯑꯗꯨꯒ ꯄꯣꯊꯥꯕ꯭ꯔꯥ ꯂꯣꯏꯁꯟꯈ꯭ꯔꯦ ꯌꯥꯏ ꯂꯣꯏꯁꯟꯈ꯭ꯔꯦ ꯌꯥꯏ ꯑꯗꯨꯒ ꯇꯅꯨꯆꯅ ꯖꯤ ꯁꯤ ꯏꯆ ꯑꯗꯨꯒ ꯗꯤꯁ ꯃꯦꯁꯦꯖ ꯏꯁ ꯍꯦꯜ ꯑꯣꯐ ꯗ ꯔꯤꯚꯤꯌꯨ ꯑꯣꯏ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯀꯊꯔꯤꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯄꯨꯂꯤꯁꯀꯤ ꯁꯥꯔꯚꯤꯁ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯇꯠ ꯇꯠ ꯑꯗꯨꯗꯒꯤꯗꯤ ꯆꯦ ꯇꯅꯨꯗꯤ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯑꯗꯨꯗꯩ ꯑꯦꯛꯇꯤꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯃꯥꯏꯗ ꯌꯣꯠꯅ ꯊꯤꯜꯂꯝꯒꯅꯤ ꯇꯦꯔꯦꯟꯁꯀꯤ ꯍꯤꯔꯣꯁꯦ ꯑꯟꯖꯕ꯭ꯔꯣ ꯅꯀꯥ ꯅꯝꯕꯔꯣ ꯀꯔꯤ ꯑꯜꯖꯦꯕ꯭ꯔꯣ ꯑꯜꯖꯦꯕ꯭ꯔꯣ ꯃꯈꯥ ꯅꯝꯕꯔ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥꯅꯤ ꯃꯥꯅ ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁ ꯇꯥꯔꯦ ꯑꯗꯨꯒ ꯇꯅꯨꯅ ꯀꯠ ꯀꯠ ꯍꯥꯏ ꯑꯗꯨꯒ ꯆꯌꯦꯠ ꯀꯠ ꯀꯠ ꯆꯖꯣꯌꯛ ꯑꯩꯈꯣꯏꯒꯤ ꯇꯅꯨꯗꯤ ꯄꯥꯜꯂꯤ ꯑꯩꯁꯨ ꯍꯣꯖꯥꯏꯒꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯅꯤꯁꯦ ꯑꯣ ꯍꯥꯏꯔꯦ ꯑꯩꯒꯤ ꯀꯔꯥꯏ ꯆꯦ ꯀꯔꯦ ꯑꯩꯒꯤ 1K ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯎꯕꯅꯦꯕ ꯃꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯑꯗꯣ ꯈꯜꯂꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯌꯥꯎꯗꯕꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯂꯣꯏ ꯌꯥꯎꯕꯅꯤ ꯑꯗꯨ ꯃꯇꯝꯗꯣ ꯀꯔꯥꯏ 1K ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯗꯤꯄꯥꯂꯤꯅ ꯍꯣꯖꯥꯏ ꯀꯥꯏꯒꯤꯅꯣ ꯏꯆꯦ ꯑꯗꯨꯒ ꯇꯅꯨ ꯏꯆꯅ ꯆꯟꯆꯜ ꯍꯥꯏꯔ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏ ꯇꯅꯨꯆꯅ ꯀꯔꯀꯠ ꯑꯣꯀꯦ ꯑꯔꯖꯦ ꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯕꯤꯔꯁꯤ ꯃꯌꯥꯝ ꯊꯦꯡꯉꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤ ꯑꯥꯔꯖꯦ ꯇꯨꯄꯨꯅꯤ ꯂꯣꯒꯥꯟꯅꯥꯏ ꯀꯤꯌꯣ ꯏꯆꯦ ꯑꯩꯗꯤ ꯊꯦꯡ ꯇꯨꯝꯃꯤꯅꯦ ꯏꯆꯦ ꯒꯨꯍꯥꯇꯤ ꯂꯩꯉꯩꯁꯨ ꯊꯦꯡꯅ ꯇꯨꯝꯃꯤ ꯁꯤꯒꯁꯨ ꯁꯨꯝ ꯊꯦꯡꯅ ꯇꯨꯝꯃꯦ ꯑꯗꯨꯗꯒꯤ ꯄꯣꯊꯥꯝꯅ ꯄ꯭ꯔꯤꯟꯁ ꯕꯣꯠꯂꯤꯗꯨꯗꯤ ꯑꯌꯥꯕ ꯇꯧ ꯌꯥꯗ꯭ꯔꯣ ꯈꯜꯂꯤ ꯕꯣꯇꯜ ꯑꯣꯏꯅ ꯄꯥꯏꯔꯤꯗꯣ ꯕꯣꯇꯜꯗꯨꯗꯤ ꯑꯌꯥꯎꯕ ꯇꯧ ꯌꯥꯗ꯭ꯔꯣ ꯈꯥꯂꯤ ꯕꯣꯇꯣꯜ ꯑꯣꯏꯅ ꯄꯥꯏꯔꯤꯗꯣ ꯑꯩ ꯃꯥꯒꯤ ꯔꯤꯜꯁꯀꯤꯗꯨꯔ ꯌꯥꯝꯕ ꯅꯩꯕꯅꯤ ꯑꯩꯗꯣ ꯄꯣꯊꯥꯕꯝꯅ ꯍꯥꯏꯗꯣ ꯈꯨꯃꯟꯗ ꯗꯦꯠ 12ꯇ ꯆꯦ ꯄꯦꯟꯖꯩꯒ ꯎꯅꯗꯣꯔꯦ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯔꯤꯜꯁ ꯁꯦꯝꯃꯛꯑꯣ ꯅꯣꯏ ꯑꯅꯤ ꯎꯅꯔꯒ ꯑꯗꯨꯗꯒꯤ ꯇꯅꯨꯆꯅ ꯗꯤꯄꯥꯂꯤ ꯀꯥꯂꯤꯅꯒꯔꯒꯤꯅꯤ ꯅꯪꯗꯤ ꯌꯥꯏ ꯑꯗꯨꯒ ꯌꯟꯖꯅꯤꯆꯅ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟꯇꯅ ꯑꯩꯗꯤ ꯊꯛꯇꯦꯀꯣ ꯌꯨꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯅꯥꯎꯅꯤ ꯀꯦꯛ ꯃꯣꯟꯅ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ 73 ꯃꯤꯅꯤꯠ ꯍꯨꯏꯁꯤ ꯌꯥꯏ ꯎ ꯃꯥꯏ ꯌꯥꯝ ꯁꯤꯒꯗꯤ 73 ꯃꯤꯅꯤꯠ ꯁꯤꯒꯗꯤ 1 hours 14 minutes ꯁꯨꯔꯤ ꯑꯗꯨꯗꯒꯤ ꯕꯥꯏ ꯕꯥꯏ ꯒꯦꯝ ꯑꯣꯚꯔ ꯑꯗꯨꯒ ꯃꯊꯪꯅ ꯒꯨꯃꯥꯏꯕꯣ ꯃꯌꯥꯝ ꯍꯥꯏ ꯑꯗꯨꯒ ꯗꯤꯄꯥꯂꯤ ꯗꯦꯕꯤ ꯑꯩ ꯍꯣꯖꯥꯏ ꯕꯤꯁꯅꯨꯄꯨꯔꯒꯤꯅꯤ ꯍꯥꯏ ꯑꯗ ꯅꯤꯡꯊꯧꯅ ꯆꯦ ꯀꯦꯛꯁꯦ ꯅꯣꯏ ꯑꯗꯨꯒ ꯇꯅꯨꯆꯅ ꯗꯤꯄꯥꯂꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯌꯥꯏ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅꯣ ꯏꯆꯦ ꯁꯥꯟꯅꯔꯣꯁꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯒꯦ ꯏꯆꯦꯒꯤꯗꯃꯛꯇ ꯗꯤꯄꯥꯂꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯅꯨꯆꯅ ꯑꯣ ꯗꯤꯄꯥꯂꯤ ꯂꯥꯏꯛ ꯍꯥꯏ ꯍꯣꯖꯥꯏ ꯕꯤꯁꯅꯨꯄꯨꯔ ꯍꯣꯖꯥꯏ ꯎꯗꯣꯏꯄꯨꯔ ꯕꯤꯁꯅꯨꯄꯨꯔꯒ ꯎꯗꯣꯏꯄꯨꯔꯒ ꯃꯥꯏꯀꯩ ꯇꯣꯉꯥꯟꯕꯅꯤꯅꯦ ꯎꯗꯣꯏꯄꯨꯔꯗꯤ ꯈꯪꯉꯤ ꯑꯩ ꯕꯤꯁꯅꯨꯄꯨꯔꯗꯤ ꯀꯔꯤ ꯈꯪꯗꯦ ꯕꯤꯁꯅꯨꯄꯨꯔꯗ ꯀꯔꯤ ꯍꯣꯖꯥꯏ ꯀꯔꯤ ꯕꯤꯁꯅꯨꯄꯨꯔ ꯎꯗꯌꯄꯨꯔꯅ ꯑꯣꯏꯔꯣꯝꯗ ꯆꯠꯈ꯭ꯔ ꯃꯥꯜꯅꯦ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔꯅ ꯆꯨꯝꯅ ꯆꯠꯈꯤꯕꯗꯨꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ
ꯑꯥꯔꯖꯦ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯑꯦ ꯉꯥꯏꯒꯤ ꯏꯆꯦ ꯈꯣꯃꯦꯟꯗ ꯏꯕꯥꯏ ꯑꯗꯨꯒ ꯑꯩ ꯄꯣꯊꯥꯕꯅ ꯒꯨꯃꯥꯏ ꯕꯣꯔꯦ ꯃꯌꯥꯝ ꯒꯨꯃꯥ ꯑꯌꯥꯝꯕ ꯑꯩ ꯍꯋꯥꯏ ꯕꯤꯁꯅꯨꯄꯨꯔꯒꯤꯅꯤ ꯑꯗꯨꯒ ꯆꯦꯗꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯗꯤꯄꯥꯂꯤ ꯋꯥꯔꯤ ꯉꯁꯤꯗ ꯑꯣꯟꯗꯗꯤꯀꯣ ꯑꯩꯈꯣꯏ ꯂꯥꯏꯚ ꯂꯣꯏꯈꯤꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯕ ꯁꯨꯄꯔ ꯏꯁꯇꯥꯔ ꯖꯦꯜ ꯈꯪꯉꯨꯀꯣ ꯑꯩꯈꯣꯏ ꯏꯃ ꯍꯤꯔꯦ ꯍꯩꯃꯅ ꯁꯤ ꯑꯃꯅ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯍꯩꯔꯒꯩꯅꯣ ꯑꯗꯨꯒ ꯇꯅꯨꯆꯦꯅ ꯗꯤꯄꯥꯂꯤ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ ꯑꯗꯨꯒ ꯗꯤꯄꯥꯂꯤꯅ ꯍꯣꯏ ꯏꯆꯦ ꯁꯣꯏꯗꯅ ꯑꯗꯨꯒ ꯀꯩꯉꯣꯟꯅ ꯕꯥꯏ ꯑꯗꯨꯗꯒꯤ ꯇꯅꯨꯖꯅ ꯗꯤꯄꯥꯂꯤ ꯍꯣꯖꯥꯏ ꯍꯥꯏ ꯗꯤꯄꯥꯂꯤ ꯍꯣꯖꯥꯏ ꯍꯩꯌꯨꯗꯨꯒ ꯅꯨꯡꯁꯤꯌꯦ ꯍꯣꯖꯥꯏ ꯍꯥꯏꯕꯗꯨꯒ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕ ꯗꯤꯄꯥꯂꯤꯁꯨ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯚꯤꯌꯋꯔꯁꯇ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯤꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯏ ꯃꯥꯅꯦ ꯑꯗꯨꯅ ꯂꯣꯏꯔꯝꯗꯥꯏꯗ ꯃꯤ ꯌꯥꯝꯃꯛ ꯈꯜꯂꯛꯂꯦ ꯌꯥꯏ ꯈꯪꯗꯦ ꯑꯌꯥꯝꯕ ꯃꯤ 4 ꯁꯨꯈ꯭ꯔꯦ ꯂꯩꯔꯝꯗꯗꯤ ꯃꯤ ꯌꯥꯝꯃꯛꯂꯦ ꯃꯤ 4ꯅꯤ ꯂꯩꯔꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯃꯦꯟ ꯑꯩꯗꯤ ꯖꯄꯥꯟꯒꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯡꯉꯥ ꯂꯥꯏꯐꯁꯇꯥꯏꯜ ꯍꯥꯏ ꯎꯃ ꯑꯁꯨꯛ ꯊꯦꯡꯅ ꯁꯤꯡꯉꯥ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯕ꯭ꯔꯗꯔ ꯋꯦꯜꯀꯝ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯩꯅꯣꯆꯅ ꯗꯤꯄꯥꯂꯤ ꯅꯪ ꯅ꯭ꯌꯨꯔꯣ ꯍꯥꯏ ꯑꯗꯨꯒ ꯗꯤꯄꯥꯂꯤ ꯑꯩ ꯍꯧꯖꯤꯛ ꯕꯣꯈꯥꯘꯥꯠꯇ ꯂꯩ ꯕꯣꯈꯥꯘꯥꯠꯇ ꯂꯩ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯈꯜꯂꯤꯅꯤ ꯏꯆꯦ ꯌꯥꯏ ꯕꯣꯈꯥꯘꯥꯠ ꯑꯆꯥ ꯕꯣꯈꯥꯘꯥꯠ ꯇꯥꯔꯦ ꯏꯌꯥꯝꯕ ꯑꯩ ꯕꯤꯜ ꯐ꯭ꯔꯤꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯕꯣꯈꯥꯘꯥꯠꯇ ꯂꯩ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯏꯆꯦ ꯑꯗꯨꯒ ꯀꯩꯅꯣꯆꯅ ꯁꯤꯡꯉꯥ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯌꯥꯝꯕꯅ ꯀꯤꯠꯆꯟꯒꯤ ꯂꯥꯏꯠꯇꯣ ꯕꯤꯜ ꯄꯥꯝꯃꯨ ꯌꯥꯏ ꯁꯔꯀꯥꯔꯒꯤ ꯕꯤꯜꯅꯤ ꯆꯥꯁꯅꯨ ꯈꯨꯃꯩ ꯅꯤꯡꯊꯧꯅ ꯆꯦ ꯀꯦꯛꯇꯣ ꯃꯣꯕꯥꯏꯜꯅ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯂꯩꯕꯥꯛꯇ ꯇꯅꯨꯖꯅ ꯑꯣ ꯗꯤꯄꯥꯂꯤ ꯍꯥꯏꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯁꯤ ꯒꯨꯠꯅꯥꯏꯠ ꯇꯧꯔꯣ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯦ ꯇꯅꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕꯣ ꯅꯪ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯗꯤꯄꯥꯂꯤ ꯆꯦ ꯇꯅꯨ ꯂꯥꯏꯚ ꯂꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯤꯌꯨ ꯆꯦ ꯀꯂꯤꯅꯒꯔꯒꯤ ꯄ꯭ꯔꯦꯃꯤꯂꯥ ꯈꯪꯕ꯭ꯔꯣ ꯀꯂꯤꯅꯒꯔꯒꯤ ꯄ꯭ꯔꯦꯃꯤꯂꯥ ꯈꯪꯕ꯭ꯔꯣ ꯗꯤꯄꯥꯂꯤꯅ ꯐꯔꯦ ꯗꯤꯄꯥꯂꯤ ꯑꯩꯈꯣꯏꯕꯥꯅꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯅꯣꯏꯕꯥꯅꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯏꯆꯦ ꯑꯩꯈꯣꯏꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏꯗ꯭ꯔꯥ ꯏꯆꯦ ꯈꯥꯃꯩ ꯅꯤꯡꯊꯧꯅ ꯗꯥꯔꯁꯦ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯇꯣꯏꯅꯣ ꯑꯩ ꯍꯌꯦꯡ ꯊꯣꯛꯑꯣꯏ ꯍꯪꯆꯤꯠ ꯊꯣꯛꯀꯅꯤ ꯃꯟꯗꯦꯗ ꯃꯟꯗꯦ ꯇꯅꯨ ꯏꯆꯦꯅ ꯀꯩꯕ RJU ꯕꯣꯛꯁꯤꯡ ꯄꯤꯒꯦ ꯌꯥꯏ ꯑꯗꯣ ꯃꯊꯪ ꯂꯣꯏꯗ꯭ꯔꯗꯤ ꯑꯩ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯌꯧꯔꯛꯀꯦ ꯌꯥꯏ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯌꯥꯎꯔꯛꯑꯒꯦ ꯌꯥꯏ ꯀꯦꯛ ꯄ꯭ꯔꯤꯟꯁ ꯇꯨꯔ ꯕꯦꯇꯥ ꯃꯇꯤꯁꯅꯥ ꯕꯦꯡꯒꯨꯂꯤ ꯅꯩꯒ꯭ꯔꯦ ꯗꯨꯔ ꯕꯦꯇꯥ ꯃꯇꯤꯁꯅꯥ ꯈꯥꯇꯤ ꯕꯦꯡꯒꯨꯂꯤꯅꯤ ꯁꯤꯗꯤ ꯏꯆꯦꯒꯤ ꯑꯁꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯔꯦ ꯄ꯭ꯔꯤꯟꯁ ꯗꯨꯔ ꯕꯦꯇꯥ ꯃꯇꯤꯁꯅꯥ ꯍꯌꯦꯡ ꯎꯅꯁꯤ ꯁꯤꯜꯆꯔꯗ ꯗꯥꯔꯁꯦ ꯎꯅꯁꯤ ꯌꯥꯏ ꯑꯩ ꯂꯥꯛꯑꯣꯌꯦ ꯁꯤꯜꯆꯔ ꯀꯥꯏꯗꯩꯅꯣ ꯁꯤꯜꯆꯔꯗꯤ ꯂꯥꯛꯑꯣ ꯑꯩ ꯄꯨꯖꯥꯗ ꯂꯥꯛꯀꯅꯤ ꯄꯨꯖꯥꯗ ꯂꯥꯛꯀꯅꯤ ꯁꯤꯜꯆꯔ ꯗꯤꯄꯥꯂꯤ ꯗꯦꯕꯤ ꯑꯩꯗꯤ ꯋꯥꯏꯇꯤ ꯍꯥꯡꯗꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯇꯟꯕꯤꯆꯅ ꯄ꯭ꯔꯦꯃꯤꯂꯥ ꯑꯅꯤꯈꯛ ꯂꯩ ꯀꯔꯝꯕꯅꯣ ꯑꯅꯤꯈꯛ ꯂꯩ ꯀꯔꯝꯕꯅꯣ ꯍꯥꯏ ꯑꯗꯨꯒ ꯑꯖꯩꯔꯨꯈꯣ ꯄ꯭ꯔꯦꯃꯤꯂꯥ ꯑꯅꯤꯈꯛ ꯂꯩ ꯀꯔꯝꯕꯅꯣ ꯍꯥꯏ ꯑꯗꯨꯒ ꯇꯟꯕꯤꯆꯅ ꯑꯥꯔꯖꯩꯔꯨꯈꯣ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯛꯀꯦ ꯀꯣꯔꯤꯌꯥꯁꯥ ꯀꯣꯔꯤꯌꯥꯁꯥ ꯅꯣꯛꯈꯔꯦ ꯗꯨꯔ ꯕꯦꯇꯥ ꯃꯇꯤꯁꯅꯥ ꯄꯨꯔꯥ ꯑꯩꯈꯣꯏ ꯕꯦꯡꯒꯨꯂꯤ ꯉꯥꯡꯕꯗꯨꯅꯤ ꯗꯨꯔ ꯕꯦꯇꯥ ꯃꯇꯤꯁꯅꯥ ꯗꯤꯄꯥꯂꯤꯅ ꯀꯔꯤ ꯃꯁꯨ ꯕꯨꯛꯇ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯕꯣꯒꯥꯈꯥꯠꯇ ꯂꯩ ꯍꯥꯏ ꯑꯆꯥ ꯕꯣꯒꯥꯈꯥꯠ ꯇꯟꯕꯤꯆꯅ ꯑꯣ ꯄ꯭ꯔꯦꯃꯤꯂꯥ ꯑꯗꯨ ꯆꯦ
ꯆꯦꯅꯤ ꯑꯩꯈꯣꯏꯒꯤꯗꯣ ꯑꯣ ꯑꯩꯈꯣꯏ ꯆꯦꯅꯤ ꯃꯥꯏ ꯁꯥꯒꯩ ꯃꯤ ꯐꯪꯅꯒꯔꯦꯅꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯕꯥꯏ ꯕꯥꯏ ꯑꯣꯏꯇꯥꯔꯦ ꯁꯤꯜꯆꯔ ꯃꯅꯨꯁꯇꯣ ꯁꯤꯜꯆꯔ ꯃꯅꯨꯁꯇꯣ ꯍꯣꯏ ꯍꯣꯏ ꯑꯃꯔꯧ ꯀꯁꯥꯔ ꯃꯅꯨꯁ दुबई ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯛ की सब्जी खाले ꯌꯥꯏ ꯗꯤꯄꯥꯂꯤ ꯗꯦꯕꯤꯅ ꯙꯣꯅꯤ ꯅꯒꯔꯗ ꯃꯌꯨꯝ ꯄꯥꯟꯕꯅꯤ ꯙꯣꯅꯤ ꯅꯒꯔ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯥꯏ ꯑꯦꯝ ꯗꯤꯃꯥꯟ ꯕꯣꯏ ꯍꯥꯏ ꯙꯣꯅꯤ ꯅꯒꯔ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯑꯩ ꯉꯁꯤꯇ ꯇꯥꯔꯤ ꯙꯣꯅꯤ ꯅꯒꯔꯁꯦ ꯍꯣꯖꯥꯏ ꯆꯠꯇꯕ ꯈꯣꯖꯥꯏꯒꯤ ꯈꯪꯗꯦꯗ ꯎꯗꯣꯏꯅꯒꯔꯗ ꯎꯗꯣꯏꯄꯨꯔꯗ ꯈꯪꯉꯦ ꯑꯇꯩ ꯈꯪꯗꯦ ꯑꯗꯨꯒ ꯂꯥꯏꯐꯇ ꯃꯥꯏꯔꯦꯟ ꯃꯥꯏ ꯁꯦꯕꯣꯠ ꯃꯔꯤ ꯊꯤꯅꯨ ꯂꯥꯏꯐꯇ ꯃꯥꯏꯔꯦꯟ ꯃꯥꯏ ꯁꯦꯕꯣꯠ ꯊꯤꯅꯨ ꯙꯣꯅꯤꯅꯒꯔꯒꯤꯗꯣ ꯑꯣ ꯑꯣ ꯍꯣ ꯑꯣ ꯍꯣꯏ ꯙꯣꯅꯤꯅꯒꯔꯒꯤꯗꯣ ꯑꯣ ꯍꯣꯏ ꯏꯃꯥ ꯏꯆꯦ ꯑꯟꯖꯂꯤ ꯂꯩꯔꯝꯃꯤꯅꯦ ꯏꯃꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯄꯨ ꯂꯩꯔꯝꯃꯤꯅꯦ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯇꯅꯨ ꯗꯤꯄꯥꯂꯤꯁꯦ ꯈꯪꯕ꯭ꯔꯣ ꯍꯥꯏ प्रिन्स बेटा तुई बात खाई सुध नहीं रे बेटा किता रे खाली बका बकी हरस चली है किता सब्जी खाई सुध रे बेटा एगलागुनो लाइफ चले तुई बुझस ना नहीं रे बेटा रे किता किती हरस रे बेटा रे ꯗꯣꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯤꯅꯦ ꯆꯦ ꯅꯠꯇꯦ ꯆꯦ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯤ ꯆꯦ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯃꯈꯥꯅꯤ ꯆꯦ ꯅꯠꯇꯦ ꯑꯩꯒꯤ ꯃꯈꯥꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯟꯖꯕ꯭ꯔꯣ ꯑꯩ ꯂꯨꯡꯃꯤꯅꯤ ꯍꯥꯏ ꯍꯣꯏ ꯃꯥ ꯏꯆꯦ ꯇꯅꯨ ꯏꯆꯦ ꯑꯟꯖꯂꯤ ꯈꯨꯃꯟ ꯀꯌꯥ kaya ऐसे masa क्या ऐसे masa रौ kaya ऐसे oh kaya ऐसे masa रौ kaya ऐसी है तनुचना अंजलि एंड चुप उसी तनु किंग अंजलि चना अजय बात खाइसो नहीं है इचे खाया ऐसी रे बाडेट गया बात खाया आया अपन एलबी कोर्सी दुगे दीपाली ना करेबा ꯍꯟꯗꯛꯇꯤ ꯖꯨꯝ ꯁꯪ ꯀꯥꯈꯤꯕꯅꯤ ꯌꯥꯏ ꯍꯟꯗꯛꯇꯤ ꯖꯨꯝ ꯁꯪ ꯀꯥꯈꯤꯕꯅꯤ ꯌꯥꯏ ꯑꯠꯆꯥ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧꯅ ꯑꯦꯜꯕꯤ ꯂꯥꯏꯐꯇ ꯁꯥꯒꯩ ꯅꯥꯇꯩ ꯊꯤꯅꯨꯀꯣ ꯁꯥꯒꯩ ꯅꯥꯇꯩ ꯊꯤꯅꯨꯀꯣ ꯍꯥꯏꯔꯦ ꯑꯣꯏꯃ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯁꯃꯥ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯑꯦꯁ ꯑꯦꯝ ꯑꯦꯁ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯀꯥꯏꯗꯅꯣꯅꯦ ꯌꯥꯝꯕꯅ ꯍꯥꯏ ꯗꯤꯄꯥ ꯑꯗꯨꯒ ꯇꯅꯨꯖꯅ ꯗꯤꯄꯥꯂꯤ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯀꯣꯃꯦꯟ ꯇꯧꯔꯛꯀꯦ ꯀꯣ ꯗꯤꯄꯥꯂꯤꯁꯨ ꯀꯔꯦ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯑꯩꯁꯦ ꯆꯦꯅꯦꯜ ꯄꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯀꯣꯃꯦꯟ ꯇꯧꯔꯝꯃꯣ ꯑꯩꯉꯣꯟꯗ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯗꯤꯄꯥꯂꯤ ꯑꯗꯨꯒ ꯁꯟꯗꯦꯅꯤ ꯑꯥꯔꯖꯦ ꯄꯨꯡ ꯑꯅꯤ ꯁꯨꯍꯜꯂꯣꯏ ꯏꯌꯥꯝꯕ ꯏꯆꯦ ꯑꯩ ꯋꯥꯏꯇꯤ ꯍꯥꯡꯗꯦꯅꯦ ꯑꯣ ꯗꯤꯄꯥꯂꯤ ꯋꯥꯏꯇꯤ ꯍꯥꯡꯗꯦ ꯍꯥꯏꯌꯦ ꯑꯠꯆꯥ ꯇꯅꯨ ꯏꯆꯦꯅ ꯄ꯭ꯔꯦꯃꯤꯂꯥꯗꯣ ꯐꯤ ꯇꯨꯕ꯭ꯔꯣ ꯍꯥꯏ ꯄ꯭ꯔꯦꯃꯤꯂꯥꯗꯣ ꯐꯤ ꯇꯨꯕ꯭ꯔꯣ ꯍꯪꯉꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯅꯨ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯕꯣꯜꯒ ꯍꯣꯛꯀꯤꯒ ꯄꯤꯔꯦ ꯍꯥꯏꯁꯦ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯤꯄꯥꯂꯤ ꯀꯅꯦꯛ ꯇꯧꯕꯤꯔꯣꯀꯣ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯗꯤꯄꯥꯂꯤ ꯅꯪ ꯃꯌꯥꯝꯁꯤꯒ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯂꯨꯈ꯭ꯔꯥꯕ ꯏꯆꯦꯅ ꯀꯔꯤ ꯗꯤꯄꯥꯂꯤ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯟꯖꯂꯤ ꯇꯨꯝꯃꯨꯔꯣ ꯍꯥꯏ ꯇꯥꯟꯕ ꯍꯧꯔꯦ ꯀꯩꯅꯣꯅ ꯑꯖꯦ ꯀꯤꯇꯥ ꯀꯣꯔꯣꯕ ꯏꯆꯦ ꯑꯩ ꯄꯨꯡ ꯁꯪꯗꯔꯦ আমি এখন বিছনাত শুইছি তনু ইচেনা কিং সাউরে ইচেনা ꯗꯤꯄꯥꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯁꯕꯦꯟ ꯃꯃꯤꯡ ꯄꯤꯁꯛ ꯀꯧꯕꯅꯤ ꯍꯥꯏ ꯅꯤꯡꯊꯧꯅ ꯆꯦ ꯗꯤꯄꯥꯂꯤꯗ ꯆꯦ ꯇꯅꯨꯅ ꯃꯟꯇ꯭ꯔ ꯇꯧꯈ꯭ꯔꯕꯅꯤ ꯀꯅꯥꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟ ꯍꯥꯏꯅ ꯀꯧꯒꯅꯤ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏ ꯇꯨꯝꯈ꯭ꯔꯁꯨ ꯄ꯭ꯔꯤꯟꯁꯅ ꯁꯪꯖꯅꯤ ꯄꯨꯡ ꯑꯅꯤꯃꯨꯛ ꯃꯥꯗꯤ ꯄꯨꯡ ꯑꯍꯨꯝꯕꯧ ꯁꯪꯕꯅꯤ ꯇꯅꯨ ꯁꯤꯡꯉꯛꯑꯣ ꯑꯗꯨꯒ ꯀꯦꯛꯃꯩꯆꯅ ꯑꯁꯥꯃꯤꯁ ꯚꯥꯁꯥ ꯃꯥꯇꯤꯁꯅꯥꯔꯦ ꯕꯦꯡꯒꯣꯂꯤ ꯃꯥꯇꯤꯁ ꯅꯤꯡꯊꯧ ꯍꯥꯏ ꯑꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯅꯨ
ꯒꯥꯔꯤꯒ ꯑꯗꯨꯒ ꯐꯌꯥꯔ ꯕꯦꯒꯦꯠꯀ ꯑꯗꯨꯒ ꯕꯗꯥꯝꯒ ꯆꯅꯝꯒ ꯃꯣꯔꯣꯛꯀ ꯗꯥꯏꯅꯥꯁꯣꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯤꯔꯤꯁꯤꯕꯨ ꯍꯣꯛꯀꯤꯒ ꯂꯣꯏ ꯄꯤꯈꯔꯦ ꯑꯃꯨꯛꯇ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯟꯖꯂꯤ ꯑꯗꯨꯒ ꯑꯖꯦ ꯒꯣꯔꯣꯝ ꯂꯥꯒꯦꯅꯤ ꯚꯥꯏ ꯏꯆꯦ ꯒꯣꯔꯣꯝ ꯂꯥꯛꯏ ꯌꯥꯝ ꯒꯣꯔꯣꯝ ꯂꯥꯛꯈꯤꯗꯦ ꯈꯔ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯅꯣꯡ ꯆꯨꯈ꯭ꯔꯦꯕ ꯈꯔ ꯏꯪꯉꯦ ꯅꯤꯡꯊꯧ ꯅꯥꯏꯕ ꯑꯩ ꯗ꯭ꯌꯨꯇꯤꯅꯤ ꯂꯥꯏꯐ ꯂꯩꯕꯨ ꯀꯣ ꯂꯥꯏꯐ ꯂꯩꯕꯤꯌꯨ ꯀꯣ ꯍꯥꯏ ꯑꯣ ꯅꯪ ꯁꯪ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯤ ꯏꯆꯦ ꯇꯅꯨꯅ ꯀꯔꯤꯕ ꯅꯪ ꯀꯔꯤ ꯁꯥꯒꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯃꯠꯇ ꯑꯩ ꯍꯌꯦꯡ ꯀꯣꯜ ꯇꯧꯔꯒ ꯍꯪꯒꯦ ꯌꯥꯏ ꯀꯔꯤ ꯁꯥꯒꯩꯅꯣ ꯍꯥꯏꯕ ꯑꯠꯆꯥ ꯅꯤꯡꯊꯧꯅ ꯆꯦ ꯀꯦ ꯏꯇꯤꯌꯥ ꯀꯣꯔꯤ ꯑꯁꯥ ꯏꯇꯤꯌꯥ ꯀꯤ ꯀꯣꯔꯤ ꯑꯁꯥꯏ ꯑꯗꯨꯒ ꯇꯅꯨꯏ ꯆꯅ ꯀꯤꯡ ꯍꯥꯏꯅ ꯁꯣꯝ ꯇꯅꯨꯏ ꯆꯅ ꯀꯤꯡ ꯃꯅꯥꯇꯣꯟ ꯐꯩꯒꯟꯒꯔꯦ ꯇꯅꯨ ꯕꯥꯏꯗꯨ ꯍꯥꯏ ꯗꯤꯄꯥꯂꯤ ꯑꯩꯒꯤ ꯀꯩꯁꯥꯝꯅꯤ ꯍꯥꯏ ꯀꯩꯁꯥꯝ ꯀꯩꯁꯥꯝ ꯑꯗꯨꯒ ꯇꯅꯨꯖ ꯑꯣ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯑꯔꯖꯦ ꯚꯥꯏ ꯈꯤꯇꯥ ꯈꯣꯕꯔ ꯔꯦ ꯚꯥꯏ ꯑꯟꯖꯂꯤ ꯏꯆꯦ ꯈꯣꯕꯔ ꯀꯤꯆꯨ ꯅꯥꯏ ꯂꯩꯔꯤꯁꯤꯅꯤ ꯏꯆꯦ ꯈꯣꯕꯔ ꯁꯣꯕꯔ ꯀꯤꯆꯨ ꯅꯥꯏ ꯈꯣꯕꯔ ꯁꯣꯕ ꯗꯥꯎꯟ ꯑꯣꯏꯒꯤꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯇꯅꯨ ꯍꯥꯏꯅ ꯒꯥꯔꯤ ꯄꯤꯁꯜꯂꯛꯑꯦ ꯁꯨꯏꯔ ꯃꯁꯦ ꯇꯅꯨꯖꯅ ꯀꯤꯡ ꯅꯝꯊꯤ ꯅꯝꯊꯤ ꯒꯣꯒꯣ ꯍꯥꯏ ꯀꯤꯡ ꯅꯝꯊꯤ ꯒꯣꯒꯣ ꯍꯥꯏ ꯇꯅꯨꯖꯅ ꯀꯤꯡ ꯃꯥꯛꯁꯀ ꯎꯞꯁꯟꯈꯔꯦꯅꯦ ꯏꯆꯦ ꯇꯅꯨꯅ ꯗꯤꯄꯥꯂꯤ ꯗꯦꯕꯤꯅ ꯑꯩ ꯏꯄꯥꯝꯅ ꯕꯥꯂꯨ ꯀꯔꯤ ꯕꯥꯂꯨ ꯍꯟꯗ꯭ꯔꯗ ꯕꯥꯂꯨ ꯍꯟꯗ꯭ꯔꯗ ꯕꯥꯂꯨ ꯍꯟꯗ꯭ꯔ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯏꯆꯦ ꯕꯥꯂꯨ ꯍꯟꯗ꯭ꯔ ꯑꯟꯖꯂꯤꯖꯅ ꯇꯅꯨ ꯍꯥꯏꯅꯣ ꯀꯥꯏꯅ ꯇꯅꯨꯖꯅ ꯑꯣ ꯑꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯇꯅꯨ ꯃꯣꯕꯥꯏꯜꯒ ꯄꯨꯂꯤꯁꯀ ꯄꯨꯂꯥꯛꯑꯦ ꯒꯥꯔꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯒꯁꯦ ꯆꯤꯡꯕ ꯅꯤꯡꯊꯧ ꯌꯥꯅ ꯃꯠꯇ꯭ꯔ ꯏꯗꯤꯔꯥ ꯀꯔꯤ ꯌꯥꯅ ꯃꯔꯇꯥ ꯏꯗ꯭ꯔꯥ ꯅꯤꯡꯊꯧ ꯃꯥꯇ꯭ꯔꯥ ꯌꯥꯅ ꯃꯟꯇ꯭ꯔ ꯏꯗꯤꯔꯥ ꯀꯔꯤꯅ ꯕꯥꯂꯨ ꯅꯒꯔ ꯕꯥꯂꯨ ꯅꯒꯔ ꯍꯥꯏ ꯃꯥꯜꯂꯦ ꯕꯥꯂꯨ ꯅꯒꯔ ꯕꯥꯂꯨꯟꯗꯔꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯕꯥꯂꯨꯅꯒꯔꯗꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯛ ꯀꯦꯛ ꯁꯥꯏꯀꯦꯜ ꯆꯠꯂꯣ ꯍꯥꯏ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯑꯗꯨꯒ ꯑꯩ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤꯕ ꯑꯁꯦꯡꯕ ꯒꯨꯗ ꯅꯥꯏꯠ ꯅꯤꯀꯣ ꯍꯥꯏ ꯍꯟꯗꯛꯀꯤꯁꯦ ꯍꯣꯏ ꯏꯆꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯑꯗꯨꯒ ꯑꯩ ꯊꯦꯡꯉꯦ ꯇꯅꯨꯁꯤꯅ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨꯒ ꯉꯥꯏꯔꯤꯕ ꯑꯩꯁꯨ ꯗꯤꯄꯥꯂꯤꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯈꯪꯗꯦꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯀꯦꯛ ꯇꯨꯝꯃꯣ ꯃꯣꯕꯥꯏꯜꯅ ꯃꯨꯛ ꯇꯥꯔꯦ ꯃꯦꯗꯤꯀꯦꯜ ꯌꯧꯕ ꯇꯥꯔꯦ ꯍꯥꯏ ꯇꯅꯨꯖꯅ ꯗꯤꯄꯥꯂꯤ ꯂꯥꯏ 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 ꯗꯤꯄꯥꯂꯤ ꯂꯥꯏ ꯂꯥꯏ ꯂꯩ ꯂꯩ ꯍꯥꯏ ꯃꯥꯅꯦ ꯂꯩ 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 ꯑꯗꯨꯗꯒꯤ ꯇꯅꯨꯅ ꯗꯤꯄꯥꯂꯤ ꯂꯩ ꯂꯩ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯂꯀ ꯂꯥ 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 ꯂꯀ ꯂꯥ 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 ꯀꯔꯤꯅꯣ ꯃꯃꯤꯡ ꯍꯥꯏꯔꯧꯅꯦ ꯏꯆꯦ ꯍꯥꯏ ꯇꯅꯨꯒ ꯑꯗꯨꯒ ꯗꯤꯄꯥꯂꯤ ꯏꯆꯦꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔꯤ ꯗꯌꯥꯕꯇꯤ 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 ꯅꯤꯡꯊꯧꯅ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣ ꯀꯣꯟꯇꯦꯟ ꯂꯩꯇꯔꯦ ꯏꯆꯦ ꯀꯩꯒꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯈꯪꯕ꯭ꯔꯣ ꯀꯅꯥꯗ ꯃꯥꯔꯣꯜꯅꯦ ꯀꯔꯤ ꯅꯤꯡꯊꯧ ꯑꯗꯨ ꯈꯪꯕ꯭ꯔꯣ ꯀꯅꯥꯗ ꯃꯥꯔꯣꯜꯂꯦꯅꯦ ꯑꯟꯁꯥꯔ ꯄꯤꯔꯛꯑꯣ ꯃꯔꯣꯜꯅꯤ ꯈꯪꯗꯕ ꯃꯔꯣꯜꯅꯤ ꯑꯟꯁꯔ ꯄꯤꯌꯨ ꯅꯤꯡꯊꯧ ꯑꯗꯨ ꯈꯪꯕ꯭ꯔꯣ ꯈꯪꯗ ꯃꯔꯣꯜꯅꯤ ꯑꯟꯁꯔ ꯄꯤꯌꯨ ꯗꯤꯄꯥꯂꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅꯤ ꯍꯥꯏ ꯗꯤꯄꯥꯂꯤꯅ ꯀꯧ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯅꯨꯁꯤꯅ ꯑꯣ ꯃꯅꯤꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯅꯨꯁꯤꯅ ꯑꯩꯈꯣꯏꯁꯨ ꯄꯨꯄꯨꯅꯤꯗꯣ ꯍꯥꯏ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯀꯅꯥꯗ ꯃꯔꯣꯜꯗꯤ ꯈꯪꯗꯦ ꯀꯅꯥꯗ ꯃꯔꯣꯜꯅꯤ ꯈꯪꯗꯦ ꯇꯥꯃꯤꯜ ꯂꯦꯡꯒ꯭ꯋꯦꯖ ꯈꯪꯉꯤ ꯈꯔ ꯈꯔ ꯍꯥꯏ ꯗꯤꯄꯥꯂꯤꯅ ꯌꯨꯝ ꯃꯅꯥꯛꯇꯅꯤ ꯍꯥꯏ ꯑꯣ ꯌꯨꯝ ꯃꯅꯥꯛꯇꯅꯤ ꯌꯨꯝ ꯃꯅꯥꯛꯇꯅꯤ ꯃꯤ 9 ꯂꯩꯔꯤꯅꯦ ꯀꯅꯥ ꯀꯅꯥꯅꯣ
ꯑꯣ ꯏꯕꯣꯛꯇꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯗꯣꯆꯥꯅꯤꯗꯣ ꯑꯣ ꯅꯤꯡꯊꯧꯅ ꯀꯔꯤ ꯀꯦꯛ ꯑꯀꯥ ꯁꯣꯄꯔꯤꯌꯥ ꯑꯀꯥ ꯁꯄ꯭ꯔꯤꯌꯥ ꯑꯩꯈꯣꯏꯒꯤꯗꯤ ꯍꯛꯅꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯛꯅꯤꯅꯦ ꯍꯥꯏ ꯏꯆꯦ ꯇꯅꯨꯒꯤ ꯃꯤ ꯊꯣꯛ ꯂꯩꯔꯝꯃꯤꯅꯤ ꯌꯦꯟꯕꯤꯁꯤꯒ ꯗꯁꯥꯅꯤ ꯑꯣ ꯑꯂꯣꯏꯕꯗ ꯏꯁꯥꯒꯤ ꯃꯤ ꯑꯣꯏꯔꯝꯃꯦꯅꯤ ꯏꯆꯦ ꯏꯁꯥꯒꯤ ꯃꯤ ꯑꯣꯏꯔꯝꯂꯦ ꯅꯣꯏ ꯑꯅꯤꯁꯦ ꯅꯤꯡꯊꯗꯥꯔꯖꯦꯁꯦ ꯑꯩꯈꯣꯏ ꯃꯥꯝꯆꯧꯒꯤ ꯃꯆꯥꯒꯤ ꯃꯆꯦꯅꯤꯅꯦ ꯃꯆꯦꯅꯤ ꯍꯩꯠ ꯗꯥꯗꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯝꯆꯧꯒꯤ ꯃꯆꯥꯒꯤ ꯃꯆꯦꯅꯤꯅꯦ ꯍꯣꯏ ꯑꯩ ꯅꯨꯄꯤꯔꯣ ꯄ꯭ꯔꯤꯟꯁ ꯄꯥꯏꯕꯤꯇꯨ ꯀꯤꯡ ꯃꯃꯥꯡ ꯁꯒ ꯀꯇꯨꯛ ꯀꯔꯟ ꯇꯧꯒꯅꯨꯀꯣ ꯅꯝꯊꯤ ꯃꯃꯥꯡꯁꯦ ꯀꯇꯨ ꯀꯔꯟ ꯇꯧꯒꯅꯨꯀꯣ ꯅꯝꯊꯤ ꯒꯣ ꯒꯣ ꯑꯗꯨꯒ ꯃꯆꯥ ꯍꯥꯏꯕꯅꯤ ꯃꯆꯥ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯇꯟꯨꯖꯟ ꯑꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯀꯅꯤ ꯃꯤ ꯊꯣꯛ ꯂꯩꯔꯝꯃꯤ ꯇꯅꯨ ꯏꯆꯦꯒꯤ ꯗꯤꯄꯥꯂꯤꯁꯦ ꯎꯝ ꯗꯥꯁꯦ ꯏꯂꯣꯏ ꯃꯔꯤ ꯃꯇꯥꯅꯤ ꯏꯜꯍꯣꯏ ꯃꯔꯤ ꯃꯇꯥꯅꯤ ꯗꯥꯁꯦ ꯑꯩ ꯏꯔꯣꯏ ꯃꯔꯤ ꯃꯇꯥꯅꯤ ꯑꯗꯨꯒ ꯗꯤꯄꯥꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯒꯤ ꯂꯥꯏꯐꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧꯅ ꯀꯔꯤ ꯗꯥ ꯄꯣꯊꯥꯗꯤ ꯑꯩꯒꯤ ꯃꯔꯤ ꯅꯠꯇꯦ ꯍꯥꯏ ꯗꯤꯄꯥꯂꯤ ꯗꯦꯕꯤ ꯗꯤꯄꯥꯂꯤ ꯗꯦꯕꯤ ꯗꯤꯄꯥꯂꯤ ꯗꯦꯕꯤꯁꯦ ꯀꯔꯤ ꯍꯥꯏ ꯂꯩꯁꯥꯕꯤꯔ ꯃꯧꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯑꯩꯅ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯈꯪꯗꯦ ꯗꯤꯄꯥꯂꯤ ꯍꯥꯏꯅ ꯀꯧꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯇꯅꯨꯆꯅ ꯍꯣꯏ ꯍꯣꯏ ꯗꯤꯄꯥꯂꯤ ꯒꯨꯗ ꯅꯥꯏꯠ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯗꯥ ꯔꯥꯖꯦꯁꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯏꯃꯥ ꯅꯨꯄꯥꯅꯤ ꯊꯣꯛꯅꯩ ꯏꯌꯥ ꯅꯨꯄꯥ ꯊꯣꯛꯅꯩ ꯍꯥꯏ ꯑꯗꯨꯒ ꯀꯤꯡ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯗꯤꯄꯥꯂꯤ ꯗꯦꯕꯤꯅ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯗꯤꯄꯥꯂꯤ ꯒꯨꯗ ꯅꯥꯏꯠ ꯗꯤꯄꯥꯂꯤꯁꯦ ꯃꯧꯔꯥ ꯂꯩꯁꯥꯕꯤꯔ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯗꯤ ꯗꯤꯄꯥꯂꯤ ꯍꯥꯏꯅ ꯀꯧꯕ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯆꯦ ꯇꯅꯨꯁꯦ ꯊꯤꯒꯠꯂꯔꯗꯤ ꯁꯦꯕꯣꯠ ꯃꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯆꯦ ꯇꯅꯨꯁꯦ ꯊꯤꯒꯠꯂꯗꯤ ꯁꯦꯕꯣꯠ ꯃꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯂꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏ ꯗꯥꯁꯦ ꯑꯩ ꯃꯧꯅꯤ ꯍꯥꯏ ꯑꯠꯆꯥ ꯑꯥꯔꯖꯦ ꯅꯪ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯗꯁꯥ ꯑꯣꯏꯁꯅꯨ ꯅꯠꯇꯦ ꯏꯆꯦ ꯑꯩꯅ ꯀꯔꯤ ꯃꯃꯤꯡ ꯐꯥꯅ ꯀꯧꯗꯣꯏꯔꯥ ꯀꯩ ꯐꯥꯅ ꯀꯧꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅ ꯃꯤ ꯑꯍꯟꯗ ꯑꯩꯅ ꯃꯃꯤꯡ ꯐꯥꯅ ꯀꯧꯕꯁꯦ ꯔꯦꯁꯄꯦꯛ ꯌꯥꯎꯗꯕ ꯇꯥꯏꯞꯇ ꯇꯥꯕ ꯑꯗꯨꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯖꯔꯦ ꯍꯥꯏ ꯎꯝ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯅꯦ ꯑꯗꯨꯗꯒꯤ ꯀꯤꯡꯅ ꯃꯥꯏꯄ ꯑꯦꯜꯕꯤꯗꯥ ꯂꯣꯏꯔꯦ ꯍꯥꯏ ꯃꯥꯛꯁ ꯎꯞꯅ ꯑꯦꯜꯕꯤꯗ ꯂꯣꯏꯔꯦ ꯑꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯆꯦ ꯇꯅꯨ ꯑꯩꯁꯨ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏ ꯂꯨꯍꯣꯡꯉꯣ ꯅꯪꯕꯣ ꯌꯥꯡꯅ ꯂꯨꯍꯣꯡꯉꯣ ꯅꯪ ꯑꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯇꯅꯨ ꯑꯣꯏꯅ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏ ꯆꯦ ꯇꯅꯨ ꯁꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯀꯞꯀꯔꯦ ꯅꯤꯡꯊꯧꯁꯦ ꯑꯦꯗꯚꯔꯇꯥꯏꯁꯁꯤꯡ ꯂꯥꯛꯇꯅ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯇꯦꯅꯦ ꯑꯥꯔꯖꯦ ꯈꯪꯗꯦ ꯌꯥꯝ ꯑꯩ ꯀꯔꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯟ ꯇꯧꯕꯅꯤ ꯂꯥꯛꯇꯦꯅꯦ ꯈꯨꯃꯦꯟ ꯅꯪꯗꯤ ꯏꯕꯥꯏ ꯂꯩ ꯈꯨꯃꯦꯟ ꯅꯪꯒꯤꯗꯤ ꯏꯕꯥꯏ ꯂꯩ ꯍꯥꯏ ꯏꯆꯦ ꯇꯅꯨ ꯂꯣꯏꯁꯤꯜꯂꯁꯤꯔꯣ
ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡ ꯄꯨꯡ 1:30 ꯇꯥꯗꯣꯔꯦ. ꯗꯥꯔꯖꯦꯒꯤ ꯑꯦꯜ ꯕꯤ ꯆꯪꯕꯗ ꯑꯦꯚꯔꯦꯖ 4 लाख ꯊꯣꯛꯂꯛꯏ ꯍꯥꯏ. ꯑꯦꯚꯔꯦꯖ 4 लाख ꯊꯣꯛꯂꯛꯏ ꯍꯥꯏ. ꯑꯩꯒꯤ ꯑꯦꯚꯔꯦꯖ 4 लाख ꯊꯣꯛꯂꯛꯏꯕ ꯍꯣꯏ ꯃꯥ ꯁꯤꯔꯦꯍꯦ. ꯑꯦꯚꯔꯦꯖ 4 लाख ꯂꯣꯏꯁꯤꯜꯂꯣ ꯍꯣꯏ ꯏꯆꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯊꯦꯡꯉꯦ ꯄꯨꯡ 1:30 ꯇꯥꯔꯦ. ꯕꯥꯏ ꯕꯥꯏ ꯏꯆꯦ ꯕꯥꯏ ꯕꯥꯏ ꯅꯤꯡꯊꯧ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ. ꯏꯌꯥꯝꯕ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯗꯥꯁꯦ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯊꯦꯡꯅꯔꯁꯤꯀꯣ. ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯗꯤꯄꯥꯂꯤ ꯗꯦꯕꯤ ꯒꯨꯗ ꯅꯥꯏꯠ. ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ. ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯏꯆꯦ ꯇꯅꯨꯁꯦ ꯐꯠꯇꯦꯀꯣ ꯅꯅꯥꯎꯗ ꯅꯝꯊꯤ ꯍꯥꯏꯅꯦ. ꯂꯣꯏꯕ ꯌꯥꯔꯣꯏ ꯂꯣꯏꯁꯤꯜꯂꯁꯤ ꯅꯤꯡꯊꯧ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗ ꯊꯦꯡꯉꯦ. ꯑꯗꯨꯒ ꯏꯆꯦ ꯇꯅꯨ ꯍꯣꯏ ꯗꯤꯄꯥꯂꯤ ꯅꯥꯏꯛꯗꯨꯒ ꯏꯃꯁꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯦ. ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡꯁꯤꯒ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯅꯔꯁꯤ. ꯒꯨꯗ ꯅꯥꯏꯠ. ꯅꯣ ꯍꯥꯏꯌꯦ. ꯀꯩꯅꯣ ꯅꯤꯡꯊꯧ ꯅꯪꯅ ꯅꯣ ꯍꯥꯏꯔꯒ ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯅꯪ ꯃꯊꯟꯇ ꯂꯩꯒꯦ ꯍꯥꯏꯔꯛꯏꯒ. ꯇꯨꯝꯃꯣ ꯅꯤꯡꯊꯧ ꯅꯪ ꯇꯨꯝꯃꯣ ꯗ꯭ꯌꯨꯇꯤ ꯇꯧꯔꯣ ꯊꯦꯡꯉꯦ. ꯅꯤꯡꯊꯧ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ.